ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯕꯤꯇꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯥꯏꯁꯣꯡꯕ ꯈꯨꯟ ꯑꯃꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯗ ꯌꯥꯝꯅ ꯉꯥꯎꯖꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯈꯨꯟꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯂꯩꯁꯥꯕꯤ ꯑꯃ ꯍꯦꯛ ꯃꯥꯅ ꯎꯈ꯭ꯔꯕꯗꯤ ꯃꯥꯅ ꯑꯣꯏꯒꯦ ꯈꯟꯈ꯭ꯔꯕꯗꯤ ꯑꯣꯏꯗꯅ ꯇꯣꯛꯇꯕ ꯃꯆꯠ ꯌꯥꯝꯅ ꯊꯤꯕ ꯅꯤꯡꯊꯧ ꯑꯃꯁꯨꯅꯤ꯫ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯃ ꯃꯉꯥ ꯂꯩ꯫ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯁꯦꯟꯗ꯭ꯔꯥꯡꯗ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯑꯆꯥꯟꯕ ꯁꯦꯟꯗ꯭ꯔꯥꯡ, ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯁꯤꯗꯒꯤ ꯍꯧꯗꯨꯅ ꯆꯤꯡꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯁꯤꯗꯅ ꯍꯥ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡꯗ ꯄꯥꯎꯗꯝꯂꯨꯔꯣ ꯑꯆꯥꯟꯕ." ꯁꯦꯟꯗ꯭ꯔꯥꯡꯅ, "ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ, ꯁꯅꯥ ꯌꯥꯊꯪ ꯄꯥꯎ ꯆꯦꯟꯖꯔꯨꯔꯒꯦꯗꯣ" ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ "ꯑꯩꯒꯤ ꯂꯩꯃ ꯃꯉꯥꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯎ꯫ ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠ ꯑꯣꯏꯗꯨꯅ ꯆꯤꯡꯗ ꯁꯥꯗꯥꯟꯕ ꯆꯠꯅꯕ ꯂꯥꯟꯃꯤꯁꯤꯡꯗ ꯄꯥꯎꯖꯟꯈ꯭ꯔꯕꯅꯤ꯫ ꯂꯩꯃ ꯑꯍꯜ, ꯅꯪꯅ ꯃꯅꯦꯝ ꯁꯛꯇꯨꯅ ꯅꯅꯥꯎꯁꯤꯡꯁꯤꯒ ꯅꯨꯡꯁꯤ ꯆꯥꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯗꯣ ꯏꯁꯥꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ." ꯂꯩꯃ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯌꯥ ꯊꯪꯕ ꯏꯀꯣꯛꯊꯛꯇ ꯍꯥꯞꯆꯔꯤꯗꯣ ꯏꯅꯤꯡꯊꯧ." ꯂꯩꯃ ꯑꯍꯨꯝ ꯁꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧꯅ ꯆꯤꯡꯗ ꯁꯥꯗꯥꯟꯕ ꯈꯣꯡꯁꯥꯟꯒꯅꯤ ꯍꯥꯏꯕ ꯇꯥꯕꯗ ꯂꯩꯃ ꯆꯔꯥꯡꯂꯩ ꯑꯩꯒꯤ ꯄꯥꯏꯃ ꯄꯨꯛꯅꯤꯡꯁꯦ ꯅꯣꯡꯉꯣꯜꯂꯤꯗꯣ ꯏꯆꯦꯝꯍꯟ." ꯂꯩꯃ ꯑꯅꯤ ꯁꯨꯕꯤ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯆꯦꯝ ꯌꯥꯏꯃꯁꯨ ꯑꯗꯨꯃꯉꯥꯏꯗꯣ ꯄꯨꯛꯅꯤꯡꯁꯦ ꯇꯅꯤꯛ ꯇꯅꯤꯛꯏ." ꯃꯄꯨꯛꯅꯤꯡꯗ ꯃꯤꯄꯥꯏꯖꯔꯕꯁꯨ ꯃꯅꯥꯎꯁꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯄꯥꯈꯠꯇꯕ ꯁꯛꯐꯝꯒ ꯂꯣꯏꯅꯅ, "ꯏꯅꯥꯎꯁꯤꯡ, ꯅꯈꯣꯏꯕꯨ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯐꯥꯊꯈꯣ꯫ ꯏꯅꯤꯡꯊꯧ ꯌꯥꯏꯁꯣꯡꯕ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯊꯥꯡꯗ ꯇꯥꯗ ꯃꯍꯩꯗ ꯃꯁꯤꯡꯗ ꯂꯝꯕꯥ ꯇꯧꯅꯕ ꯂꯩꯇ꯭ꯔꯕ ꯏꯅꯤꯡꯊꯧꯅꯤꯗꯣ ꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯜꯂꯤꯗꯣ ꯏꯅꯥꯎꯁꯥ." ꯃꯆꯦꯝꯅ ꯑꯗꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯄ ꯑꯗꯨꯅ ꯋꯥꯈꯜ ꯈꯔ ꯃꯈꯩꯗꯤ ꯆꯥꯎꯊꯣꯛꯆꯩꯗꯣ꯫ ꯂꯩꯃꯁꯤꯡꯗꯨꯅ ꯊꯋꯥꯏ ꯋꯥꯖꯕꯗꯣ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯍꯟꯅ ꯑꯁꯨꯝꯅ ꯊꯦꯝꯖꯤꯜꯂꯛꯄꯁꯤꯗ ꯅꯤꯡꯊꯧ ꯌꯥꯏꯁꯣꯡꯕꯁꯨ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯔꯤꯕꯅꯤꯗꯣ꯫ ꯅꯤꯡꯊꯧ ꯌꯥꯏꯁꯣꯡꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯨꯏꯒꯗꯕ ꯅꯠꯇꯦꯗ, ꯆꯤꯡꯒꯤ ꯏꯇꯥꯎ ꯈꯨꯟꯒꯤꯅ ꯈꯨꯂꯥꯛꯄ ꯂꯨꯡꯊꯥꯏꯂꯦꯟ ꯍꯣꯏꯗ ꯂꯩꯔꯒ ꯆꯠꯀꯗꯕꯅꯤꯗꯣ꯫ ꯑꯇꯣꯞꯄ ꯅꯤꯡꯊꯧꯁꯤꯡꯅ ꯆꯪꯕ ꯉꯝꯅꯗꯕ ꯉꯝꯂꯞ ꯇꯧꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯃ ꯂꯩ ꯍꯥꯏ꯫ ꯃꯗꯨꯗ ꯇꯥꯜꯂꯨꯒꯗꯕ ꯁꯥꯁꯤꯡꯅꯤ 10 ꯆꯥꯛ ꯆꯥꯔꯒ ꯈꯣꯡꯁꯥꯟꯅꯕ ꯊꯧꯔꯥꯡꯒꯤ꯫ ꯑꯩꯒꯤ ꯂꯩꯃꯁꯤꯡ 10 ꯆꯥꯛꯂꯦꯟ ꯁꯤꯜꯂꯨ ꯂꯥꯡꯂꯨꯔꯣ, ꯃꯇꯝ ꯊꯦꯡꯈꯤꯅꯤ." "ꯊꯧꯒꯟꯖꯒꯦ ꯏꯅꯤꯡꯊꯧ." ꯇꯥꯟꯖꯥꯗꯨꯗ ꯁꯦꯟꯗ꯭ꯔꯥꯡꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯊꯧꯔꯥꯡ ꯄꯨꯝꯕ ꯅꯅꯥꯏ ꯁꯦꯟꯗ꯭ꯔꯥꯡꯅ ꯁꯣꯏꯗꯅꯕ ꯁꯤꯟꯖꯔꯝꯃꯤꯗꯣ꯫ ꯄꯦꯜꯂꯦꯍꯦ ꯁꯦꯟꯗ꯭ꯔꯥꯡ, ꯅꯪꯒꯤ ꯅꯈꯣꯡ ꯌꯥꯡꯕꯁꯤꯗꯅꯤ ꯑꯩꯅ ꯍꯔꯥꯎꯖꯔꯤꯕ." ꯁꯦꯟꯗ꯭ꯔꯥꯡꯅ, "ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯌꯥꯏꯁꯣꯡꯕ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯄꯨꯗꯨꯅ ꯁꯥꯗꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤ ꯇꯪꯈꯥꯏ ꯆꯠꯂꯛꯄꯗ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯝꯃꯤ꯫ "ꯌꯦꯡꯉꯨꯅꯦꯍꯦ ꯁꯦꯟꯗ꯭ꯔꯥꯡ, ꯆꯤꯡꯒꯤ ꯆꯤꯡꯃꯩ ꯂꯣꯏꯔꯣꯏ ꯂꯣꯏꯔꯣꯏ ꯇꯥꯔꯤꯕ ꯏꯁꯪ ꯁꯪꯂꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡꯁꯦ ꯃꯤꯠꯐꯝ ꯍꯣꯡꯒꯦ ꯉꯝꯗꯦꯗꯣ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯈ꯭ꯔꯦꯗ꯫ ꯐꯖꯩꯕ ꯏꯅꯤꯡꯊꯧ, ꯂꯥꯌꯥꯝꯅ ꯁꯦꯝꯒꯦ ꯍꯥꯏꯗꯅ ꯁꯦꯝꯈ꯭ꯔꯕ ꯂꯝꯗꯝꯅꯤ, ꯁꯩꯊꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗ꯫ ꯁꯦꯟꯗ꯭ꯔꯥꯡ, ꯆꯤꯡꯒꯤ ꯏꯇꯥꯎ ꯂꯨꯡꯊꯩꯂꯦꯟꯗ ꯃꯇꯥꯎ ꯌꯥꯏꯁꯣꯡꯕ ꯈꯣꯡꯗꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎꯖꯦꯟꯈ꯭ꯔꯕꯔꯥ?" "ꯏꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯒꯤ ꯃꯈꯣꯡ ꯌꯥꯡꯕ ꯀꯥꯡ ꯆꯥꯕ ꯊꯥꯗꯨꯅ ꯄꯥꯎꯖꯦꯟꯖꯔꯨꯔꯤ." "ꯐꯔꯦ ꯐꯔꯦ, ꯀꯨꯏꯅ ꯄꯣꯊꯥꯕ ꯌꯥꯔꯔꯣই, ꯈꯣꯡꯁꯥꯟꯅꯕ ꯇꯧꯁꯤꯗꯣ." ꯁꯨꯝ ꯂꯥꯛꯄꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯌꯥꯏꯁꯣꯡꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯗꯨ ꯆꯤꯡꯒꯤ ꯃꯇꯥꯎ ꯂꯨꯡꯊꯥꯏꯂꯦꯟ ꯍꯣꯏꯒꯤ ꯈꯨꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯌꯧꯔꯝꯗꯥꯏꯒꯤ ꯂꯝꯕꯤꯗ ꯆꯤꯡꯗꯒꯤ ꯇꯝꯄꯥꯛ ꯇꯝꯅ ꯐꯖꯔꯕ ꯁꯥꯡꯂꯕ ꯂꯣꯛ ꯑꯃ ꯏꯁꯤꯡꯅ ꯏꯔꯪ ꯂꯪꯅ ꯆꯦꯟꯊꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯁꯦꯟꯗ꯭ꯔꯥꯡꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯆꯤꯡꯃꯥꯏꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡꯅ ꯂꯣꯛꯀꯤ ꯏꯁꯤꯡ ꯑꯣꯏꯅ ꯆꯦꯟꯊꯔꯛꯂꯤꯕ ꯑꯗꯨꯒ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕꯤ ꯅꯨꯆꯥ ꯈꯔꯅ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯦ ꯑꯃꯨꯛꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨꯗꯣ꯫ ꯐꯖꯩꯅꯦꯍꯦ ꯁꯦꯟꯗ꯭ꯔꯥꯡ, ꯀꯔꯤ ꯂꯝꯂꯦꯟ ꯂꯝꯗꯝꯒꯤ ꯅꯨꯆꯥ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯂꯦꯞ ꯋꯥꯡꯕꯤ, ꯃꯁꯝ ꯈꯔ ꯍꯦꯟꯅ ꯁꯥꯡꯕꯤ, ꯉꯥꯔꯣꯏ ꯁꯕꯥꯟ ꯇꯥꯕꯤ, ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕꯤ ꯅꯨꯆꯥꯁꯦ ꯃꯤꯠꯐꯝ ꯍꯣꯡꯒꯦ ꯉꯝꯗ꯭ꯔꯦ꯫
ꯌꯥꯏꯁꯨꯡꯕ ꯑꯩꯒꯤ ꯄꯥꯏꯃ ꯄꯨꯛꯅꯤꯡꯕꯨ ꯅꯨꯖꯥ ꯃꯥꯅ ꯍꯨꯈ꯭ꯔꯦ꯫ ꯌꯥꯏꯁꯨꯡꯕ ꯁꯅꯥ ꯀꯣꯅꯨꯡꯗ ꯃꯥꯒꯤ ꯂꯩꯃ 5 ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯗꯨꯗ ꯂꯨꯞꯈ꯭ꯔꯦ꯫ ꯏꯅꯤꯡꯊꯧ ꯉꯥꯏꯍꯥꯛꯇꯪ ꯂꯣꯛ ꯑꯁꯤꯗ ꯀꯨꯝꯊꯔꯒ ꯅꯨꯖꯥꯁꯤꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯑꯃꯗꯤ ꯂꯝꯂꯦꯟ ꯂꯝꯗꯝ ꯍꯪꯂꯨꯕꯅ ꯆꯨꯝꯂꯣꯏꯗ꯭ꯔꯥ ꯏꯅꯤꯡꯊꯧ? ꯁꯦꯟꯗ꯭ꯔꯥꯡꯏꯕꯣ ꯑꯩꯒꯤ ꯑꯆꯥꯟꯕꯅꯦ ꯍꯥꯏꯕꯗ ꯆꯥꯡ ꯇꯥꯗꯦꯗꯀꯣ ꯅꯪꯁꯦ꯫ ꯊꯤꯟꯊꯕ ꯆꯨꯝꯗꯦꯗꯣ ꯆꯠꯁꯤ ꯅꯨꯖꯥ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯤ꯫ ꯌꯥꯏꯁꯨꯡꯕ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯅꯨꯖꯥꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯅꯣꯡꯖꯪꯕꯤꯅ ꯏꯇꯥꯁꯤꯡ ꯂꯥꯏꯖꯤ ꯏꯁꯤꯡꯁꯤꯅ ꯅꯨꯖꯥꯒꯤ ꯊꯣꯠꯂꯕ ꯍꯛꯆꯥꯡꯁꯤꯗ ꯊꯦꯡꯕꯁꯦ ꯈꯪꯇꯦ ꯇꯦꯛꯈꯠꯂꯤꯗꯣ꯫ ꯂꯩꯔꯤꯛꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕꯁꯤꯕꯨ ꯏꯇꯥ ꯈꯔꯕꯨ ꯀꯨꯏꯅ ꯁꯟꯅꯊꯣꯛꯁꯤ ꯉꯁꯤꯗꯤ ꯏꯁꯤꯡ ꯆꯥꯏꯔꯛꯀꯦ꯫ ꯂꯤꯛꯐꯥꯡꯅ ꯏꯇꯥ ꯑꯩꯈꯣꯏ 3 ꯇꯝꯅ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕ ꯃꯥꯟꯕ ꯇꯝꯕ ꯅꯨꯄꯥ ꯈꯔ ꯂꯥꯛꯂꯤꯕꯁꯦ ꯌꯦꯡꯉꯨꯅꯤ ꯏꯇꯥ ꯑꯅꯤ꯫ ꯅꯣꯡꯖꯪꯕꯤꯅ ꯍꯣꯏꯅꯦꯍꯦ ꯏꯇꯥ ꯑꯩꯈꯣꯏ ꯇꯝꯅ ꯂꯥꯛꯂꯤꯅꯦ꯫ ꯂꯩꯔꯤꯛꯅ ꯑꯗꯨꯒ ꯏꯇꯥꯁꯤꯡ ꯂꯥꯛꯃꯤꯟꯅꯕ ꯇꯝꯕ ꯈꯔꯅ ꯂꯩꯍꯧꯔꯒ ꯇꯝꯕ ꯑꯃꯈꯛ ꯑꯩꯈꯣꯏ ꯇꯝꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏꯅꯦ ꯀꯔꯤꯕꯨ ꯍꯥꯏꯔꯒꯗꯕꯅꯣ? ꯁꯦꯟꯗ꯭ꯔꯥꯡꯅ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕꯤ ꯅꯨꯖꯥꯁꯤꯡꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯖꯒꯦ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯂꯩꯔꯤꯛꯅ ꯇꯥꯛꯄꯤꯌꯨꯗꯣ ꯌꯥꯋꯥꯗꯨꯕꯨ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯕꯨ ꯑꯣꯏꯔꯤꯒꯕ ꯏꯕꯨꯡ ꯃꯥꯟꯕ ꯁꯛꯍꯦꯟꯕ? ꯅꯨꯖꯥꯁꯤꯡꯕꯨ ꯀꯔꯤ ꯂꯝꯂꯦꯟ ꯂꯝꯗꯝ ꯀꯩꯗꯒꯤ ꯑꯣꯏꯔꯕꯅꯣ ꯑꯃꯗꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯀꯔꯤ ꯍꯥꯏꯅ ꯃꯤꯡꯒꯧꯅꯕꯒꯦ ꯍꯪꯂꯛꯏꯗꯣ ꯏꯅꯤꯡꯊꯧꯅ? ꯂꯤꯛꯐꯥꯡꯅ ꯏꯕꯨꯡ ꯃꯥꯟꯕ ꯅꯆꯟ ꯑꯩꯈꯣꯏꯒꯤ ꯃꯤꯡꯂꯦꯟ ꯈꯪꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯔꯤꯕꯅꯣ? ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯈꯔ ꯈꯖꯤꯛ ꯏꯀꯥꯏꯗꯣ꯫ ꯅꯨꯖꯥꯁꯤꯡꯒꯤ ꯆꯤꯡꯂꯧ ꯎꯔꯨꯕꯗ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯍꯨꯗꯨꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯏꯍꯨꯜ ꯐꯥꯎꯔꯛꯄꯅ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯍꯪꯂꯛꯎ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧ ꯌꯥꯊꯪ ꯄꯨꯗꯨꯅ ꯂꯥꯛꯆꯕꯅꯤꯗꯣ ꯅꯨꯖꯥꯋꯣ꯫ ꯂꯤꯛꯐꯥꯡꯅ ꯍꯩꯃꯥ ꯅꯨꯖꯥ ꯑꯩꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯂꯤꯛꯐꯥꯡ ꯍꯥꯏꯅ ꯃꯤꯡꯒꯧꯅꯩꯗꯣ꯫ ꯂꯩꯔꯤꯛꯅ ꯅꯨꯖꯥ ꯑꯩꯒꯤ ꯃꯤꯡꯂꯦꯟꯅ ꯂꯩꯔꯤꯛ ꯍꯥꯏꯅ ꯃꯤꯡꯒꯧꯅꯩꯗꯣ꯫ ꯅꯣꯡꯖꯪꯕꯤ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯈꯔ ꯏꯀꯥꯏ ꯊꯤꯒꯟꯕꯤ ꯑꯣꯏ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯖꯥ ꯑꯩꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯅꯣꯡꯖꯪꯕꯤ ꯍꯥꯏꯅ ꯀꯣꯂꯣꯏꯅꯩꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯂꯦꯟ ꯂꯝꯗꯝꯗꯤ ꯈꯨꯂꯥꯛꯄ ꯂꯨꯡꯊꯥꯏꯂꯦꯟ ꯍꯔꯥꯎꯂꯣꯡ ꯈꯨꯟꯒ ꯊꯪꯅꯅ ꯂꯩꯕ ꯆꯣꯡꯃꯩ ꯈꯨꯟꯗꯒꯤꯅꯤ ꯏꯕꯨꯡ ꯃꯥꯟꯕ꯫ ꯅꯣꯡꯖꯪꯕꯤ ꯍꯥꯏꯕ ꯏꯆꯟꯒꯣꯝꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯎꯔꯨꯕꯗ ꯇꯝꯄꯥꯛ ꯇꯥꯕ ꯏꯅꯤꯡꯊꯧ ꯌꯥꯏꯁꯨꯡꯕꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯂ ꯃꯥꯜꯂꯤ ꯅꯨꯖꯥ ꯅꯪꯕు ꯄꯥꯝꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯍꯧꯔꯤꯗꯣ꯫ ꯂꯥꯏꯔꯕꯤ ꯅꯨꯖꯥꯅꯤ ꯃꯇꯤꯛ ꯆꯥꯖꯗꯦꯗꯣ ꯅꯨꯖꯥꯗꯤ꯫ ꯏꯅꯤꯡꯊꯧꯗ ꯄꯥꯎꯗꯝꯖꯔꯨꯈꯤꯒꯦ ꯅꯨꯖꯥꯁꯤꯡꯒꯤ ꯀꯣꯂꯣꯏꯁꯨ ꯈꯪꯂꯕꯅꯤꯅ꯫ ꯅꯤꯡꯊꯧ ꯌꯥꯏꯁꯨꯡꯕꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯜꯂꯛꯂꯦꯅꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯄ ꯃꯥꯟꯈ꯭ꯔꯦꯗ꯫ ꯏꯅꯤꯡꯊꯧ ꯅꯨꯖꯥꯁꯤꯡꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯍꯪꯖꯔꯛꯂꯦ ꯏꯅꯤꯡꯊꯧ ꯁꯛꯅ ꯍꯦꯟꯗꯦꯗꯣ ꯃꯤꯡꯅ ꯇꯥꯗꯦꯗꯣ ꯏꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯍꯨꯔꯤꯕꯤ ꯅꯨꯖꯥꯁꯤꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯅꯨꯡꯖꯪꯕꯤ ꯍꯥꯏꯅ ꯀꯣꯂꯣꯏꯅꯤ ꯃꯇꯥ ꯑꯅꯤꯁꯤꯅ ꯂꯩꯔꯤꯛ ꯑꯃꯗꯤ ꯂꯤꯛꯐꯥꯡ ꯀꯣꯂꯣꯏꯅꯤ ꯑꯗꯨꯒ ꯈꯨꯂꯥꯛꯄ ꯂꯨꯡꯊꯥꯏꯂꯦꯟ ꯍꯣꯏꯒꯤ ꯈꯨꯟꯒ ꯊꯪꯅꯅ ꯂꯩꯕ ꯆꯣꯡꯃꯩ ꯈꯨꯟꯗꯒꯤꯅꯤ ꯇꯥꯛꯄꯤꯔꯛꯏꯗꯣ꯫ ꯀꯔꯤ ꯍꯥꯏꯕ ꯅꯨꯡꯖꯪꯕꯤ ꯍꯥꯏꯕ? ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯟꯅꯈ꯭ꯔꯦꯗ ꯅꯤꯡꯊꯤꯖꯩꯗ ꯐꯖꯩꯗ꯫ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯊꯨꯡꯐꯝ ꯏꯇꯥꯎ ꯂꯨꯡꯊꯥꯏꯂꯦꯟꯒꯤ ꯈꯨꯟ ꯇꯝꯅ ꯈꯣꯡꯁꯥꯜꯂꯁꯤ ꯅꯨꯖꯥ ꯃꯥꯒꯤ ꯂꯝꯂꯦꯟꯁꯨ ꯈꯪꯂꯕꯅꯤꯅ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯜꯂꯒ ꯅꯨꯖꯥ ꯃꯅꯥꯛꯇ ꯈꯣꯡꯗꯣꯏ ꯍꯨꯜꯂꯁꯤ꯫ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯄꯤ ꯅꯨꯖꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯌꯥꯏꯁꯨꯡꯕ ꯆꯠꯈ꯭ꯔꯦ꯫ ꯂꯤꯛꯐꯥꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯁꯤꯡ ꯇꯝꯄꯥꯛ ꯅꯤꯡꯊꯧ ꯑꯁꯦ ꯈꯣꯡꯁꯥꯟꯈ꯭ꯔꯦꯗꯣ꯫ ꯏꯇꯥ ꯅꯨꯡꯖꯪꯕꯤ ꯅꯨꯡꯁꯤꯕꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯅꯪ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯌꯥꯒꯗꯕ ꯃꯥꯟꯗꯦꯗꯣ ꯏꯇꯥ꯫ ꯂꯩꯔꯤꯛꯅ ꯈꯨꯟꯒꯤ ꯅꯤꯡꯊꯧꯅ ꯃꯤ ꯇꯥꯈ꯭ꯔꯕꯕꯨ ꯀꯔꯝꯅ ꯂꯩꯊꯣꯛꯄ ꯉꯝꯒꯗꯒꯦ ꯏꯇꯥ? ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯏꯇꯥ ꯅꯨꯡꯖꯪꯕꯤ ꯁꯛꯍꯦꯟꯕꯤ ꯏꯇꯥꯒꯤ ꯁꯛꯇꯝꯅ ꯁꯨꯝꯍꯠꯄ ꯉꯝꯕꯒꯤꯅꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯁꯨ ꯁꯛꯇ ꯆꯨꯗ ꯇꯥꯗꯦ ꯁꯕꯥꯟꯗ ꯌꯦꯡꯂꯤ ꯃꯤꯠ ꯊꯜꯂꯤ꯫ ꯑꯗꯨꯒ ꯅꯪꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯇꯨꯁꯨ ꯊꯨꯡꯂꯅꯤꯌꯦ ꯏꯇꯥ ꯇꯥꯟꯖꯥꯁꯤ ꯃꯥꯡꯍꯟꯒꯅꯨꯀꯣ꯫ ꯅꯨꯡꯖꯪꯕꯤꯅ ꯏꯇꯥꯁꯤꯡ ꯅꯇꯥ ꯂꯥꯏꯔꯕꯤ ꯑꯩꯒ ꯏꯇꯤꯛ ꯏꯄꯥ ꯆꯥꯗꯦꯗꯣ ꯅꯇꯥꯗꯤ ꯉꯝꯖꯔꯣꯏꯗ
ꯅꯨꯃꯤꯠ ꯆꯤꯡꯌꯥ ꯇꯝꯂꯛꯀꯗꯧꯔꯤ ꯈꯣꯡꯁꯥꯟꯅꯕ ꯇꯧꯁꯤꯗꯨ ꯏꯇꯥꯁꯤꯡ ꯐꯅ ꯃꯀꯨꯏꯔꯤ ꯂꯣꯛꯇ ꯂꯩꯔꯛꯂꯤꯕꯁꯤ ꯏꯃꯥ ꯂꯥꯏꯔꯕꯤꯅ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯂꯅꯤꯗꯣ ꯆꯠꯂꯁꯤ ꯀꯨꯝꯍꯩ ꯍꯧꯅꯕ ꯊꯧꯔꯥꯡꯂꯗꯕꯅꯤ ꯂꯩꯔꯤꯛꯅ ꯆꯠꯂꯁꯤ ꯏꯇꯥ ꯊꯦꯡꯖꯤꯜꯂꯛꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯨꯖꯥꯁꯤꯡꯗꯨꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦꯗꯣ ꯈꯨꯜꯂꯥꯛꯄ ꯂꯨꯡꯊꯥꯏꯂꯦꯟꯒꯤ ꯈꯨꯟꯗ ꯊꯨꯡꯂꯔꯤ ꯅꯤꯡꯊꯧ ꯌꯥꯏꯁꯣꯡꯕꯒꯤ ꯀꯥꯡꯕꯨꯁꯨ ꯈꯨꯜꯂꯥꯛꯄ ꯂꯨꯡꯊꯥꯏꯂꯦꯟꯅ ꯏꯇꯥꯎ ꯇꯝꯄꯥꯛ ꯇꯥꯕ ꯌꯥꯏꯁꯣꯡꯕ ꯀꯨꯝꯖꯥ ꯀꯌꯥ ꯀꯨꯏꯈ꯭ꯔꯦꯗ ꯏꯇꯥꯎꯕꯨ ꯎꯗꯕ ꯅꯨꯡꯁꯤꯗ ꯏꯇꯥꯎ ꯑꯃꯨꯛꯇꯪ ꯂꯦꯡꯒꯣꯟꯅꯁꯤꯗꯣ ꯏꯇꯥꯎ ꯅꯨꯡꯁꯤꯅ ꯂꯦꯡꯒꯣꯟꯅꯁꯤ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯒꯥꯏ ꯌꯥꯝꯕꯅ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯗꯕꯅꯤꯗꯣ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯥꯟꯅ ꯆꯠꯄꯤꯒꯅꯨ ꯏꯇꯥꯎ ꯂꯨꯡꯊꯥꯏꯂꯦꯟ ꯆꯤꯡꯒꯤ ꯅꯇꯥꯎ ꯂꯨꯡꯊꯥꯏꯂꯦꯟꯗꯤ ꯋꯥꯈꯜ ꯐꯠꯇꯕ ꯈꯟꯗꯦꯗꯣ ꯏꯇꯥꯎꯅ ꯆꯤꯡꯒꯤ ꯅꯇꯥꯎ ꯑꯩꯕꯨ ꯀꯥꯎꯗꯗꯨꯅ ꯂꯦꯡꯕꯤꯔꯛꯄꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦꯅꯤ ꯏꯇꯥꯎ ꯏꯇꯥꯎꯅ ꯈꯪꯍꯧꯗꯅ ꯂꯦꯡꯂꯛꯄꯕꯨ ꯀꯔꯤ ꯀꯔꯝꯕ ꯊꯧꯒꯥꯏ ꯄꯥꯡꯊꯣꯛꯀꯗꯕ ꯂꯩꯕꯒꯤꯅꯤ ꯑꯇꯩ ꯅꯠꯇꯦꯗ ꯏꯇꯥꯎ ꯀꯨꯏꯔꯦ ꯁꯥꯗꯥꯟꯕ ꯆꯠꯈꯤꯗꯕ ꯍꯩꯖꯔꯤꯕ ꯏꯍꯩꯁꯦ ꯀꯥꯎꯗꯅꯕ ꯁꯥꯗꯥꯟꯗꯨꯅ ꯏꯇꯥꯎꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯑꯃꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯏꯇꯥꯎ ꯏꯇꯥꯎꯒꯤ ꯌꯋꯥꯍꯩ ꯇꯥꯕꯗ ꯅꯇꯥꯎ ꯂꯨꯡꯊꯥꯏꯂꯦꯟ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯄꯦꯟꯕꯅꯤꯅꯦ ꯏꯇꯥꯎꯅ ꯄꯥꯝꯕꯗꯨꯃꯛ ꯇꯧꯔꯁꯤꯗꯣ ꯏꯇꯥꯎ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯄꯣꯊꯥꯔꯒ ꯍꯌꯦꯡ ꯏꯅꯨꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯦꯛꯇ ꯄꯥꯡꯊꯣꯛꯁꯤꯗꯣ ꯁꯥꯗꯥꯟꯕ ꯑꯗꯨꯃꯛꯅꯤ ꯑꯩꯅꯁꯨ ꯄꯥꯝꯖꯕ ꯅꯨꯡꯉꯥꯏꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯁꯥꯗꯥꯟꯕ ꯂꯥꯛꯂꯝꯃꯤ ꯈꯨꯜꯂꯥꯛꯄ ꯂꯨꯡꯊꯥꯏꯂꯦꯟꯅ ꯏꯇꯥꯎ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯗꯅꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯥ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤ ꯑꯃꯠꯇꯅ ꯆꯪꯕ ꯉꯝꯅꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯆꯪꯂꯔꯕꯁꯨ ꯌꯥꯏꯕꯤ ꯃꯥꯡꯗꯨꯅ ꯍꯦꯛꯇ ꯇꯣꯛꯄ ꯑꯩꯈꯣꯏ ꯈꯨꯟ ꯑꯃꯗꯤ ꯑꯇꯣꯞꯄ ꯈꯨꯟꯁꯤꯡꯒꯤ ꯃꯤ ꯑꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯕꯅꯤ ꯏꯇꯥꯎ ꯑꯁꯤꯒꯨꯝꯂꯕ ꯃꯤꯅ ꯄꯥꯛ ꯆꯪꯕ ꯉꯝꯅꯗꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯗꯧꯔꯤꯕꯁꯤ ꯏꯇꯥꯎ ꯆꯤꯡ ꯑꯁꯤꯗ ꯆꯪꯗꯨꯅ ꯍꯦꯛꯇ ꯁꯥꯗꯥꯟꯂꯨꯔꯒꯦ ꯈꯜꯂꯦ ꯅꯇꯥꯎ ꯏꯇꯥꯎ ꯑꯩꯗꯤ ꯅꯤꯡꯁꯥꯕꯨ ꯊꯤꯅꯦ ꯀꯔꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯗꯤ ꯅꯤꯡꯉꯝꯍꯧꯔꯣꯏꯗ ꯏꯇꯥꯎ ꯑꯗꯨꯕꯨ ꯏꯇꯥꯎꯗꯤ ꯁꯥꯗ ꯂꯥꯟꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯏꯇꯥꯎ ꯂꯥꯏꯕꯛ ꯆꯥꯡꯌꯦꯡꯁꯤꯗꯣ ꯑꯩꯁꯨ ꯅꯇꯨꯡ ꯏꯟꯖꯔꯛꯀꯦ ꯍꯣꯏ ꯏꯇꯥꯎ ꯂꯥꯞꯇꯛꯅ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯏꯟꯅꯕꯤꯔꯛꯑꯣ ꯑꯁꯨꯝꯅ ꯈꯨꯜꯂꯥꯛꯄ ꯂꯨꯡꯊꯥꯏꯂꯦꯟ ꯑꯃꯗꯤ ꯅꯤꯡꯊꯧ ꯌꯥꯏꯁꯣꯡꯕ ꯁꯥꯗꯥꯟꯕ ꯍꯧꯔꯛꯂꯤ ꯍꯥꯏꯅꯈꯤꯕ ꯆꯤꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯝꯃꯤ ꯆꯤꯡ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡ ꯂꯩꯔꯥꯡꯁꯤꯡꯁꯨ ꯌꯥꯝꯅ ꯐꯖꯩ ꯐꯖꯕ ꯂꯩ ꯀꯌꯥꯅ ꯆꯤꯡꯗꯨꯒꯤ ꯃꯒꯨꯟ ꯍꯥꯞꯂꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯆꯤꯡꯁꯤꯗ ꯍꯧꯔꯤꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯃꯅꯥ ꯄꯨꯡꯕ ꯄꯥꯃꯦꯜ ꯎꯖꯥꯎꯁꯤꯡꯅ ꯂꯦꯡ ꯈꯣꯠꯄꯁꯨ ꯇꯧꯗꯅ ꯇꯨꯃꯤꯟ ꯃꯣꯡ ꯍꯥꯗꯅ ꯍꯧꯔꯤꯕ ꯁꯩꯊꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯍꯥꯏꯁ ꯖꯤꯕ ꯑꯃ ꯂꯩꯕꯒꯤ ꯁꯅꯤꯜꯕꯨ ꯐꯪꯏꯗ ꯁꯨꯝꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ ꯁꯔꯤ ꯁꯔꯥꯛ ꯐꯤꯕꯝ ꯐꯤꯔꯦꯞ ꯁꯦꯝꯂꯒ ꯂꯩꯍꯧꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯉꯔꯥꯡ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯁꯛꯍꯦꯟꯕꯤ ꯅꯨꯆꯥ ꯑꯗꯨꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯊꯤꯗꯨꯅ ꯍꯦꯛꯇꯨꯅ ꯂꯩꯔꯝꯕ ꯍꯦꯛ ꯎꯔꯨꯔꯤ ꯋꯥꯡꯂꯕ ꯆꯤꯡꯁꯤꯗ ꯀꯥꯔꯛꯇꯨꯅ ꯀꯔꯤꯕꯨ ꯊꯤꯕꯤꯔꯝꯂꯤꯕꯅꯣ ꯅꯨꯆꯥꯕꯣ ꯅꯨꯡꯖꯪꯕꯤꯅ ꯍꯩꯃꯥ ꯈꯪꯉꯤꯍꯦ ꯏꯅꯤꯡꯊꯧ ꯃꯇꯧ ꯀꯔꯝꯅ ꯏꯅꯤꯡꯊꯧꯗꯤ ꯃꯐꯝꯁꯤꯗ ꯅꯨꯆꯥ ꯑꯩꯍꯥꯛꯇꯤ ꯆꯤꯡꯍꯤ ꯃꯌꯥꯟ ꯑꯃꯗꯤ ꯍꯩ ꯂꯩ ꯈꯔ ꯊꯤꯖꯔꯝꯕꯅꯤ ꯑꯩꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯥꯗꯥꯟꯕ ꯂꯥꯛꯄꯅꯤ ꯃꯐꯝ ꯑꯁꯦ ꯃꯤ ꯄꯥꯛ ꯆꯪꯅꯕ ꯉꯝꯅꯗꯦ ꯍꯥꯏ ꯑꯗꯨꯅ ꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯒꯅꯤ ꯈꯜꯂꯒ ꯂꯥꯛꯄꯅꯤ ꯉꯁꯥꯏ ꯃꯈꯩ ꯑꯩꯅ ꯂꯩꯔꯛꯄ ꯀꯥꯟꯗꯗꯤ ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯕꯨ ꯀꯔꯤꯝꯇ ꯎꯕ ꯐꯪꯗꯦ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯩꯔꯝꯕ ꯌꯥꯏ ꯆꯪꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯉꯔꯥꯡ ꯏꯅꯥꯏ ꯁꯦꯟꯗ꯭ꯔꯥꯡꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯂꯝꯕꯗꯨꯕꯨ ꯅꯨꯆꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯄꯥꯎꯗꯝꯕꯨ ꯇꯥꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯉꯤꯗꯣ ꯅꯨꯆꯥ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤ ꯄꯟꯊꯧ ꯅꯧꯅ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯤꯔꯤ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯟꯅ ꯄꯂꯦꯝ ꯂꯥꯏꯔꯕꯤꯒ ꯑꯩꯒ ꯏꯃꯥ ꯏꯆꯥ ꯇꯔꯛ ꯂꯩꯖꯕꯅꯤ ꯍꯤꯡꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯒ ꯇꯝꯄꯥꯛꯂꯝꯒꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯏꯇꯤꯛ ꯏꯄꯥ ꯆꯥꯖꯗꯦ ꯍꯥꯏꯅ ꯄꯥꯎꯗꯝꯖꯒꯦ ꯌꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯕ ꯍꯦꯜꯍꯜꯂꯤꯗꯣ ꯅꯨꯆꯥꯒꯤ ꯂꯥꯏꯔ ꯑꯅꯪ ꯊꯤꯗꯦ ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯕꯅꯤ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯍꯜꯂꯒꯦ ꯍꯥꯏꯅ ꯋꯥꯔꯦꯞꯂꯤꯗꯣ ꯅꯨꯆꯥ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯅꯨꯆꯥ ꯑꯩꯅ ꯀꯔꯤꯕꯨ ꯍꯥꯏꯖꯒꯅꯤ ꯄꯥꯏꯝꯕ ꯄꯨꯛꯅꯤꯡ ꯂꯦꯞꯈ꯭ꯔꯕꯗꯤ ꯏꯇꯤꯛ ꯏꯄꯥ ꯅꯠꯆꯗꯤ ꯌꯥꯗꯕꯒꯤ ꯌꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯥꯏꯝꯕ ꯄꯨꯛꯅꯤꯡꯅ ꯄꯦꯜꯂꯦ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯁꯥꯗꯥꯟꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯒꯅꯤ ꯑꯗꯨꯅ ꯑꯩꯅ ꯇꯝꯄꯥꯛꯂꯝ ꯆꯠꯈꯤꯕꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ
ꯃꯣꯡꯕ ꯏꯔꯥꯜ ꯌꯥꯏꯗ ꯄꯨꯗꯨꯅ ꯂꯩ ꯃꯃꯤꯡꯊꯣꯜ ꯄꯤꯒꯦ ꯍꯥꯏꯅ ꯈꯜꯂꯦꯗꯣ? ꯅꯨꯆꯥ ꯄꯨꯛꯅꯤꯡꯅꯁꯨ ꯌꯥꯖꯔꯤꯗꯣ ꯏꯅꯤꯡꯊꯧ꯫ ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯅꯤꯡꯊꯤꯕꯤꯒ ꯇꯝꯄꯥꯛꯀꯤ ꯅꯤꯡꯊꯧ ꯋꯥꯠꯇ ꯄꯥꯗꯕꯒ ꯅꯨꯡꯁꯤꯅꯔꯗꯨꯅ ꯊꯃꯣꯏ ꯊꯃꯣꯏ ꯇꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯌꯥꯅꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯌꯥꯏꯁꯨꯡꯕꯗꯤ ꯁꯗꯥꯟ ꯍꯧꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯒ ꯅꯨꯡꯖꯪꯕꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯏꯆꯥꯅꯧ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ, ꯉꯁꯤꯒꯤꯗꯤ ꯃꯣꯡꯕ ꯅꯔꯥꯜ ꯌꯥꯏꯗ ꯍꯟꯈ꯭ꯔꯣ꯫ ꯍꯌꯦꯡ ꯁꯗꯥꯟꯕ ꯂꯣꯏꯔꯗꯨꯅ ꯏꯅꯥꯏ ꯂꯥꯟꯃꯤꯁꯤꯡꯒ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯒꯦ꯫ ꯄꯂꯦꯝ ꯃꯥꯟꯕꯤ ꯏꯃꯥꯗꯁꯨ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯏꯔꯥꯜ ꯌꯥꯏꯗ ꯄꯨꯔꯒꯦ꯫ ꯅꯁꯥꯕꯤ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨ꯫ ꯏꯇꯥꯎꯁꯤꯡꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯒꯅꯤ꯫ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ, ꯅꯪꯁꯨ ꯍꯜꯂꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯅꯥꯎ ꯂꯥꯏꯕꯛ ꯆꯥꯎꯕꯤꯅ ꯏꯁꯥꯕꯤ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯒꯦ꯫ ꯅꯤꯡꯊꯧ ꯌꯥꯏꯁꯨꯡꯕ ꯑꯃꯗꯤ ꯈꯨꯜꯂꯥꯛꯄ ꯂꯣꯡꯊꯥꯏꯂꯦꯟ ꯑꯃꯨꯛ ꯄꯨꯟꯗꯨꯅ ꯁꯗꯥꯟꯃꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯂꯝꯒꯤ ꯁꯥ ꯇꯔꯨꯛ ꯑꯃꯁꯨ ꯐꯥꯔꯗꯨꯅ ꯈꯨꯜꯂꯥꯛꯄꯒꯤ ꯈꯨꯟꯗ ꯄꯨꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯍꯔꯥꯎꯔꯤ꯫ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯗꯨꯅ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯂꯩꯁꯥ ꯄꯥꯈꯪ ꯀꯌꯥꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯅꯤꯡꯊꯧꯕꯨ ꯄꯨꯛꯅꯤꯡ ꯄꯦꯜꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯌꯥꯏꯁꯨꯡꯕꯅ ꯏꯇꯥꯎ ꯂꯣꯡꯊꯥꯏꯂꯦꯟ, ꯄꯦꯜꯂꯦꯍꯦ, ꯂꯩꯁꯥ ꯄꯥꯈꯪ ꯖꯒꯣꯏꯁꯦ ꯎꯕꯗ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯅꯇꯥꯎꯒꯤꯗꯤꯀꯣ ꯀꯔꯤꯁꯨ ꯇꯝꯖꯅꯤꯡꯉꯥꯏ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯂꯩꯖꯗꯦ꯫ ꯅꯇꯥꯎꯅ ꯁꯤꯟꯖꯔꯤꯕꯁꯤꯅ ꯄꯦꯟꯕꯤꯕ ꯏꯇꯥꯎ, ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯅꯦ꯫ ꯏꯇꯥꯎ, ꯑꯩꯅ ꯍꯟꯗꯛ ꯁꯗꯥꯟꯕ ꯂꯥꯛꯄꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯈꯣꯡꯆꯠ ꯑꯃ ꯑꯣꯏꯔꯕꯅꯤꯅꯦ ꯏꯇꯥꯎ꯫ ꯁꯛꯍꯦꯟꯕꯤ ꯅꯨꯆꯥ ꯑꯃꯒꯁꯨ ꯊꯦꯡꯅꯔꯤ꯫ ꯃꯥꯒꯤ ꯁꯨꯝꯍꯠꯄꯤ ꯁꯛꯇꯝꯗ ꯎꯔꯨꯕꯗ ꯑꯩꯅ ꯀꯌꯥꯗ ꯄꯥꯝꯖꯔꯤꯕ꯫ ꯏꯇꯥꯎꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯉꯣꯟꯗ ꯍꯥꯏꯗꯅ ꯀꯔꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯕꯅꯣ ꯏꯇꯥꯎ? ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯨꯍꯣꯡꯕ ꯆꯥꯎꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯅꯤ ꯏꯇꯥꯎ꯫ ꯉꯁꯤꯒꯤꯗꯤ ꯍꯥꯏꯗꯣꯛꯂꯔꯣꯏꯒꯦ ꯏꯇꯥꯎ꯫ ꯅꯨꯃꯤꯠꯇꯨꯗ ꯏꯇꯥꯎꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯛ ꯈꯪꯂꯣ, ꯏꯇꯥꯎ ꯍꯣꯏꯒ ꯈꯨꯟ ꯊꯪꯅꯔꯤꯕ ꯆꯣꯡꯃꯩ ꯈꯨꯟꯗꯒꯤꯅꯤ ꯏꯇꯥꯎ꯫ ꯃꯁꯛ ꯃꯇꯧꯗꯤ ꯐꯖꯈ꯭ꯔꯦꯗ ꯏꯇꯥꯎ꯫ ꯏꯇꯥꯎꯒꯤ ꯋꯥꯍꯩꯁꯤꯅ ꯇꯥꯛꯄꯗꯤ ꯍꯥꯏꯗꯣꯛꯀꯗꯕ ꯐꯥꯎ ꯄꯥꯝꯃꯨꯖꯩ ꯍꯥꯏꯕ ꯈꯪꯖꯔꯤ ꯅꯇꯥꯎꯅ꯫ ꯀꯔꯤꯒꯤ ꯂꯥꯛꯇꯅꯤ ꯏꯇꯥꯎꯒꯤꯕꯨ? ꯑꯗꯨꯗ ꯏꯇꯥꯎꯒꯤ ꯂꯩꯃ ꯃꯉꯥꯒꯗꯤ ꯋꯥꯇꯥꯅꯔꯔꯣꯏꯗ꯭ꯔ ꯏꯇꯥꯎ? ꯏꯇꯥꯎ, ꯑꯩꯒꯤ ꯂꯩꯃ ꯃꯉꯥꯗꯤ ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯇꯞꯅ ꯂꯩꯖꯕ ꯑꯩꯒꯤ ꯇꯥꯂꯣꯏ ꯉꯥꯛꯇꯅꯤ꯫ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯔꯤꯕ ꯃꯄꯨꯔꯣꯏꯕ ꯑꯩꯒꯤ ꯋꯥꯗ ꯌꯥꯗꯕ ꯉꯝꯕ ꯅꯠꯇꯦꯗꯣ ꯏꯇꯥꯎ꯫ ꯃꯥꯅꯤ ꯏꯇꯥꯎ, ꯏꯇꯥꯎ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯈꯨꯜꯂꯥꯛꯄ ꯂꯣꯡꯊꯥꯏꯂꯦꯟ ꯑꯃꯗꯤ ꯅꯤꯡꯊꯧ ꯌꯥꯏꯁꯨꯡꯕ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧ ꯌꯥꯏꯁꯨꯡꯕꯅ ꯏꯇꯥꯎ, ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯏꯇꯥꯎꯒ ꯄꯨꯟꯅ ꯁꯗꯥꯟꯕꯁꯨ ꯆꯠꯃꯤꯟꯅꯔꯤ, ꯍꯔꯥꯎꯕꯁꯨ ꯐꯣꯡꯗꯣꯛꯃꯤꯟꯅꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯏꯇꯥꯎꯒ ꯂꯩꯃꯤꯟꯅꯕ ꯅꯨꯃꯤꯠ ꯈꯔ ꯐꯪꯖꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯉꯁꯤꯗꯤ ꯅꯇꯥꯎ ꯌꯥꯏꯁꯨꯡꯕ ꯑꯃꯨꯛ ꯏꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯒꯦ꯫ ꯏꯇꯥꯎ ꯅꯤꯡꯊꯧ ꯌꯥꯏꯁꯨꯡꯕ, ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯅ ꯂꯥꯛꯇꯨꯅ ꯁꯗꯥꯟꯕ ꯆꯠꯃꯤꯟꯅꯕ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯏꯇꯥꯎꯁꯨ ꯃꯔꯛ ꯃꯔꯛꯇ ꯁꯨꯝꯅ ꯂꯥꯛꯄꯤꯌꯨꯅꯦ꯫ ꯆꯤꯡꯒꯤ ꯅꯇꯥꯎ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯆꯤꯡꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ, ꯍꯩ ꯂꯩ, ꯄꯥꯝꯗ ꯊꯥꯕ ꯄꯥꯟ, ꯃꯪꯒ꯭ꯔꯥ, ꯑꯂꯨ, ꯂꯐꯨꯁꯤ ꯈꯔꯁꯤ ꯍꯥꯞꯀꯦꯀꯣ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯌꯥꯝꯃꯟꯈ꯭ꯔꯦ ꯌꯥꯝꯃꯟꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯔꯅꯤꯗ꯫ ꯑꯗꯨꯗꯤ ꯏꯇꯥꯎ, ꯑꯩꯈꯣꯏ ꯈꯣꯡꯁꯥꯜꯂꯒꯦꯀꯣ꯫ ꯏꯇꯥꯎ ꯂꯩꯍꯧꯔꯦꯀꯣ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯖꯪꯕꯤꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯜꯂꯣꯟꯅꯕ ꯑꯗꯥ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯁꯦꯟꯗ꯭ꯔꯥꯡꯅ ꯏꯅꯤꯡꯊꯧ, ꯑꯥꯗ ꯅꯨꯆꯥ ꯑꯃ ꯐꯤꯌꯣꯝ ꯑꯃꯒ ꯈꯨꯟ ꯑꯅꯤ ꯈꯤꯇꯥꯏꯅꯐꯝ ꯑꯁꯤꯗ ꯁꯥꯔꯤꯕ ꯁꯒꯥꯏ ꯑꯁꯤꯗ ꯐꯝꯂꯤꯕꯁꯤꯕꯨ ꯅꯤꯡꯊꯧꯗ ꯑꯣꯡꯒꯗꯕꯤ ꯅꯨꯡꯖꯪꯕꯤ ꯃꯥꯟꯈ꯭ꯔꯦꯗ꯫ ꯑꯃꯨꯛꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨꯗꯣ꯫ ꯀꯗꯥꯏꯅꯣꯅꯦ ꯁꯦꯟꯗ꯭ꯔꯥꯡ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯈꯣꯏ ꯈꯨꯟ ꯌꯧꯒꯗꯕꯗꯤ ꯈꯔ ꯈꯖꯤꯛ ꯋꯥꯠꯂꯝꯈꯤꯒꯅꯤ꯫ ꯇꯨ ꯌꯦꯡꯕꯤꯌꯨ, ꯑꯥꯗ ꯐꯝꯂꯤꯕꯁꯤꯅꯤ꯫ ꯍꯣꯏꯅꯦꯍꯦ ꯁꯦꯟꯗ꯭ꯔꯥꯡ, ꯃꯥꯅꯤꯅꯦ, ꯅꯕꯦꯝꯃ ꯅꯨꯡꯖꯪꯕꯤꯅꯤꯅꯦ꯫ ꯃꯍꯥꯛꯇꯤ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯉꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ꯫ ꯃꯅꯥꯛꯇ ꯆꯪꯂꯒ ꯍꯪꯂꯨꯕꯅ ꯆꯨꯝꯃꯤꯗꯣ ꯁꯦꯟꯗ꯭ꯔꯥꯡ꯫ ꯏꯅꯤꯡꯊꯧ, ꯈꯣꯡꯗꯣꯏꯕꯤꯌꯨ꯫ ꯅꯅꯥꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯏꯅꯤꯡꯊꯧ ꯉꯥꯏꯖꯔꯝꯂꯒꯦ꯫ ꯅꯤꯡꯊꯧ ꯌꯥꯏꯁꯨꯡꯕ ꯅꯨꯡꯖꯪꯕꯤꯅ ꯂꯩꯔꯤꯕ ꯁꯒꯥꯏ ꯊꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯆꯥꯅꯧ ꯅꯨꯡꯖꯪꯕꯤ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯕꯨ ꯉꯥꯏꯔꯤꯕꯅꯣ? ꯍꯩꯃꯥ, ꯏꯈꯪ ꯈꯪꯂꯨꯔꯦꯗ꯫
ꯏꯁꯥꯕꯤ ꯅꯪꯕꯨ ꯂꯥꯛꯄ ꯄꯨꯡꯖꯥ ꯏꯈꯨꯠ ꯊꯦꯛꯇꯨꯅ ꯉꯥꯏꯖꯔꯝꯂꯤꯕꯅꯤ ꯏꯁꯥꯕꯤꯅ ꯂꯥꯛꯃꯟꯗꯕꯗꯒꯤ ꯁꯒꯥꯏ ꯊꯛꯁꯤꯗ ꯐꯝꯗꯨꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯖꯔꯝꯂꯤꯕꯅꯤꯗꯣ ꯌꯋꯥ ꯍꯩꯗꯣ ꯇꯥꯕꯗ ꯚꯥꯏ ꯃꯄꯨꯛꯅꯤꯡꯁꯦ ꯅꯨꯔꯥ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯤꯗꯣ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯈꯣꯡꯁꯥꯜꯂꯁꯤꯗꯣ ꯅꯨꯃꯤꯠ ꯆꯤꯡꯅ ꯋꯥꯏꯗ꯭ꯔꯤꯉꯩ ꯇꯝꯄꯥꯛ ꯂꯝ ꯌꯧꯒꯗꯕꯅꯤ ꯄꯨꯕꯤꯔꯣꯗꯣ ꯏꯅꯤꯡꯊꯧꯒꯤ ꯅꯔꯥꯜ ꯌꯥꯏꯗ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯅ ꯌꯥꯖꯔꯤ ꯅꯨꯃꯤꯠ ꯑꯐꯕ ꯂꯦꯞꯂꯒ ꯑꯩꯅ ꯅꯨꯡꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯅꯨꯃꯤꯠꯇ ꯅꯪꯕꯨ ꯄꯣꯛꯄ ꯄꯂꯦꯝꯁꯨ ꯀꯧꯔꯁꯤꯗꯣ ꯏꯁꯥꯕꯤ ꯏꯅꯤꯡꯊꯧꯅ ꯂꯦꯞꯄ ꯋꯥꯔꯦꯞꯇ ꯉꯝꯂꯣꯏ ꯍꯥꯏꯕ ꯉꯝꯖꯗꯦꯗꯣ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯗꯨꯅ ꯅꯨꯡꯖꯪꯕꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯌꯥꯏꯁꯨꯡꯕ ꯑꯗꯨꯒ ꯈꯣꯡꯃꯩ ꯂꯥꯟꯃꯤ ꯄꯨꯟꯅ ꯇꯝꯄꯥꯛ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯅꯨꯡꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯅꯤꯡꯊꯧ ꯂꯥꯛꯂꯦ ꯇꯥꯕꯗ ꯂꯩꯃ ꯃꯉꯥꯃꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯂꯩꯃ ꯑꯍꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯥꯎꯁꯤꯡ ꯅꯤꯡꯊꯧ ꯁꯗꯥꯟꯕ ꯍꯜꯂꯛꯂꯦ ꯍꯥꯏꯔꯤꯕꯁꯦ ꯇꯥꯗ꯭ꯔꯕꯔꯥ ꯅꯈꯣꯏꯕꯣ ꯊꯣꯛꯂꯛꯑꯣ ꯏꯅꯤꯡꯊꯧꯕꯨ ꯎꯆꯥꯟ ꯃꯩꯔꯥ ꯂꯥꯡꯗꯨꯅ ꯑꯣꯛꯂꯨꯔꯁꯦ ꯂꯩꯃ ꯑꯍꯨꯝ ꯁꯨꯕꯤꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯆꯦꯝꯍꯟ ꯅꯅꯥꯎꯁꯤꯡꯁꯨ ꯇꯥꯖꯔꯦ ꯊꯣꯛꯆꯔꯛꯂꯒꯦ ꯏꯆꯦꯝ ꯂꯩꯃ ꯑꯅꯤ ꯁꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦꯝꯍꯟ ꯏꯅꯤꯡꯊꯧꯅ ꯂꯥꯛꯄꯗ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯖꯥ ꯑꯃ ꯄꯨꯔꯛꯏ ꯍꯥꯏꯕꯁꯤꯗꯤ ꯇꯥꯕꯤꯔꯕ꯭ꯔꯥ ꯏꯅꯥꯎꯁꯤꯡꯁꯨ ꯀꯔꯤꯅꯣ ꯏꯅꯥꯎ ꯌꯥꯏꯃ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯥ ꯑꯆꯨꯝꯕꯅꯤ ꯏꯆꯦꯝꯍꯟ ꯌꯦꯡꯉꯨꯇꯣ ꯏꯅꯤꯡꯊꯧꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯖꯥ ꯑꯁꯤꯅꯤ ꯗꯣꯜ ꯊꯤꯟꯗꯨꯅ ꯑꯣꯛꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯤ ꯁꯦꯟꯗ꯭ꯔꯥꯡ ꯂꯥꯛꯇꯨꯅ ꯇꯝꯂꯝꯕ ꯄꯥꯎꯅꯤꯗꯣ ꯂꯩꯃ ꯑꯍꯨꯝ ꯁꯨꯕꯤꯅ ꯍꯣꯏꯅꯦꯍꯦ ꯂꯥꯛꯂꯤꯅꯤ ꯁꯤꯗꯤ ꯏꯆꯦꯝꯁꯤꯡ ꯅꯨꯄꯤ ꯑꯁꯤꯗꯤ ꯆꯤꯡꯒꯤ ꯅꯤꯡꯉꯣꯜ ꯃꯥꯜꯂꯤꯗꯣ ꯇꯝꯄꯥꯛ ꯂꯝꯒꯤ ꯅꯤꯡꯉꯣꯜꯗꯤ ꯃꯥꯟꯗꯦꯗꯣ ꯃꯁꯛ ꯃꯇꯧꯗ ꯋꯥꯠꯄꯗꯤ ꯂꯩꯇꯦꯗꯣ ꯂꯩꯃ ꯑꯍꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯛꯇ ꯆꯨꯗ ꯑꯋꯥꯠꯄ ꯂꯩꯇꯦ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯏ ꯅꯨꯄꯥꯕꯨ ꯁꯨꯝꯍꯠꯄꯤ ꯃꯥꯏꯊꯣꯡ ꯆꯦꯜꯂꯤ ꯀꯨꯆꯨ ꯀꯨꯃꯦꯟꯗ ꯋꯥꯔꯛꯀꯤ ꯇꯌꯥꯜ ꯑꯉꯥꯡꯕꯗꯧꯅ ꯐꯖꯕ ꯑꯁꯤꯅꯅꯤꯗꯅ ꯏꯅꯤꯡꯊꯧꯅ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯏꯅꯤꯡꯊꯧꯗꯤ ꯃꯍꯧꯁꯥꯗꯒꯤ ꯐꯖꯕ ꯅꯨꯖꯥ ꯎꯕ ꯌꯥꯗꯕꯅꯤ ꯃꯥꯒꯤ ꯍꯦꯛꯇ ꯑꯣꯏꯅꯤꯡꯕꯅꯤ ꯂꯩꯃ ꯑꯅꯤ ꯁꯨꯕꯤꯅ ꯏꯆꯦꯝꯍꯟ ꯌꯥꯅꯤꯡꯗ ꯑꯩꯈꯣꯏ ꯂꯩꯃ ꯃꯉꯥꯅꯕꯨ ꯀꯔꯤ ꯏꯇꯤꯛ ꯂꯩꯗꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯍꯔꯥꯎ ꯂꯧꯁꯤꯟꯕꯤꯕ ꯇꯥꯕꯅꯤ ꯂꯩꯃ ꯑꯍꯨꯝ ꯁꯨꯕꯤꯅ ꯑꯗꯨꯗ ꯇꯥꯔꯦ ꯏꯆꯦꯝ ꯏꯅꯥꯎꯁꯤꯡ ꯂꯩꯃ ꯃꯉꯥ ꯁꯨꯕꯤꯅ ꯑꯩꯒ ꯏꯆꯦꯝ ꯂꯩꯃ ꯃꯔꯤ ꯁꯨꯕꯒꯗꯤ ꯆꯍꯤ ꯑꯣꯟꯗ꯭ꯔꯤꯗꯣ ꯇꯥꯂꯣꯏꯁꯤꯡꯗꯁꯨ ꯆꯟꯕ ꯅꯣꯡꯃꯗꯁꯨ ꯄꯨꯟꯅ ꯂꯧꯕꯤꯔꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯏꯅꯨꯡꯇ ꯅꯨꯡꯁꯤꯗꯩ ꯏꯆꯦꯝꯁꯤꯡ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯅꯥꯎꯁꯤꯡ ꯏꯆꯦꯝ ꯑꯩꯅ ꯈꯪꯂꯛꯏꯕꯁꯦ ꯅꯈꯣꯏ ꯃꯔꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯜꯂꯛꯇ꯭ꯔꯦꯗ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯃꯅꯥꯎꯁꯤꯡꯗꯨ ꯊꯦꯝꯖꯤꯟꯖꯗꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯍꯟꯕꯤꯔꯤ ꯂꯩꯃ ꯃꯉꯥꯃꯛ ꯅꯣꯛꯃꯤꯟꯅꯔꯤ ꯅꯤꯡꯊꯧ ꯌꯥꯏꯁꯨꯡꯕꯅ ꯑꯩꯒꯤ ꯂꯩꯃ ꯃꯉꯥꯃꯛ ꯊꯣꯔꯛꯂꯣ ꯂꯥꯎꯅꯦ ꯅꯣꯏꯕꯣ ꯑꯩꯅ ꯁꯗꯥꯟꯕ ꯆꯠꯄꯗ ꯅꯨꯡꯖꯪꯕꯤꯁꯦ ꯊꯦꯡꯅꯗꯨꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯅꯈꯣꯏꯒꯤꯅ ꯅꯅꯥꯎ ꯑꯣꯏꯍꯜꯂꯒꯦ ꯈꯟꯗꯨꯅ ꯄꯨꯔꯛꯂꯕꯅꯤ ꯅꯈꯣꯏꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧꯀꯣ ꯄꯨꯁꯤꯜꯂꯨ ꯆꯪꯃꯤꯟꯅꯔꯣ ꯃꯥꯅ ꯍꯩꯇꯕ ꯈꯨꯗꯤꯡꯁꯨ ꯅꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕꯅꯤꯀꯣ ꯂꯩꯃ ꯑꯍꯟꯅ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯩꯅ ꯐꯅꯕ ꯁꯤꯟꯖꯔꯒꯦ ꯂꯩꯃ ꯑꯅꯤ ꯁꯨꯕꯤꯅ ꯏꯅꯥꯎ ꯅꯨꯡꯖꯪꯕꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯂꯝꯁꯥꯡ ꯂꯥꯛꯄꯅ ꯋꯥꯔꯝꯂꯒꯅꯤ ꯂꯩꯃ ꯑꯍꯨꯝ ꯁꯨꯕꯤꯅ ꯑꯃꯨꯛ ꯏꯅꯤꯡꯊꯧꯁꯨ ꯁꯅꯥ ꯍꯛꯆꯥꯡꯗꯣ ꯋꯥꯕꯅ ꯂꯣꯏꯔꯝꯂꯅꯤꯗꯣ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯅꯕ ꯇꯧꯕꯤꯔꯣ ꯆꯪꯂꯁꯤ ꯏꯅꯥꯎ ꯑꯇꯣꯝꯕꯤ ꯑꯅꯤ ꯅꯈꯣꯏꯅ ꯏꯅꯤꯡꯊꯧꯅ ꯍꯥꯕ ꯌꯥꯅꯕ ꯃꯊꯦꯜ ꯂꯨꯀꯣꯏꯗꯣ ꯐꯖꯅ ꯁꯤꯜ ꯂꯥꯡꯅꯕ ꯆꯥꯛꯊꯣꯡꯕꯤꯗ ꯐꯖꯅ ꯊꯧꯔꯥꯡ ꯇꯧꯅꯕ ꯁꯤꯜꯂꯝꯂꯣ ꯂꯩꯃ ꯃꯔꯤ ꯑꯃꯁꯨꯡ ꯂꯩꯃ ꯃꯉꯥ ꯁꯨꯕꯤꯅ ꯐꯅꯤ ꯏꯆꯦꯝ ꯅꯅꯥꯎꯁꯤꯡ ꯊꯧꯔꯥꯡꯖꯔꯨꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯧ ꯌꯥꯏꯁꯨꯡꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯅꯨꯡꯖꯪꯕꯤ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯨ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯇꯨꯅ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯅ ꯇꯧꯈꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯅꯁꯨ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯊꯥ ꯑꯅꯤꯗꯤ ꯁꯨꯖꯤꯟꯈ꯭ꯔꯦ ꯅꯨꯡꯖꯪꯕꯤꯅ ꯇꯝꯄꯥꯛ ꯂꯝꯗ ꯂꯩꯕ ꯅꯨꯡꯖꯪꯕꯤꯅ ꯅꯨꯡꯊꯤꯜ ꯇꯨꯝꯂꯨꯕꯁꯤꯗꯤ ꯏꯁꯥꯁꯦ ꯏꯇꯦꯛ ꯇꯦꯛꯈꯠꯇꯦꯗ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯀꯔꯤ ꯆꯥꯔꯒ ꯇꯦꯛꯈꯠꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯂꯩꯃ ꯃꯉꯥ ꯁꯨꯕꯤꯅ ꯏꯅꯥꯎ ꯅꯨꯡꯖꯪꯕꯤ ꯅꯪꯕꯨ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯅꯣ ꯀꯥꯗꯨꯗ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ
ꯏꯆꯦꯝꯍꯟꯅ ꯑꯩꯈꯣꯏꯕꯨ ꯐꯤꯁꯥ ꯂꯣꯟꯆꯥ ꯇꯥꯛꯄꯤꯔꯤꯕꯁꯦ ꯅꯪꯁꯨ ꯌꯥꯎꯔꯨꯁꯦ ꯏꯆꯦꯝꯇꯣꯟ ꯅꯅꯥꯎꯒꯤ ꯁꯥꯃꯨ ꯍꯛꯆꯥꯡꯁꯦ ꯈꯔ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ ꯑꯗꯨꯅ ꯌꯥꯎꯔꯔꯣꯏꯒꯦꯗ ꯍꯩꯃꯥ ꯀꯔꯝꯅꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ ꯑꯃꯥꯏꯕꯤ ꯀꯧꯗꯨꯅ ꯌꯦꯡꯍꯟꯁꯤꯔꯣ ꯌꯥꯔꯅꯤꯗ ꯏꯆꯦꯝꯇꯣꯟ ꯅꯅꯥꯎ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯂꯨꯔꯒ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯑꯃ ꯆꯥꯁꯤꯜꯂꯒ ꯐꯖꯅꯤꯗ ꯏꯍꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯊꯣꯛꯂꯨꯔꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯍꯦꯛ ꯍꯥꯏꯔꯛꯑꯣ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ ꯀꯣꯏꯁꯤꯟ ꯁꯤꯟꯅꯔꯒ ꯍꯦꯛ ꯂꯩꯗꯀꯣ ꯅꯣꯏ ꯃꯌꯥꯝꯅ ꯁꯤꯟꯅꯃꯟꯗꯅ ꯑꯩꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯂꯩꯃ ꯃꯉꯥ ꯁꯨꯕꯤꯅ ꯏꯆꯦꯝꯍꯟ ꯏꯅꯥꯎꯇꯣꯝꯕꯤꯗꯤ ꯃꯁꯥꯗꯣ ꯈꯔ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯍꯧꯋꯤ ꯃꯥ ꯌꯥꯎꯔꯔꯣꯏꯒꯦ ꯍꯥꯏꯔꯛꯏ ꯏꯆꯦ ꯀꯔꯝꯕ ꯂꯥꯏꯌꯧꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦ ꯍꯥꯏꯒꯦꯅꯦ ꯃꯥꯕꯣ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯟꯕꯅ ꯐꯅꯤꯗꯣ ꯏꯆꯦꯝꯍꯟ ꯑꯗꯨꯃꯛꯅꯤ ꯅꯅꯥꯎꯅ ꯍꯥꯏꯖꯕꯁꯨ ꯑꯗꯨꯕꯨ ꯆꯠꯊꯣꯛ ꯀꯣꯏꯊꯣꯛꯂꯒ ꯀꯔꯤꯅꯣ ꯈꯔ ꯆꯥꯔꯒ ꯐꯖꯅꯤ ꯍꯥꯏꯍꯧꯋꯤꯗ ꯏꯆꯦꯝꯍꯟ ꯀꯔꯤ ꯂꯩꯅꯥꯅꯣ ꯃꯥꯒꯤꯗꯨꯗꯤ ꯈꯪꯗꯦꯗ ꯏꯆꯦꯝꯍꯟ ꯅꯅꯥꯎ ꯅꯨꯡꯆꯪꯕꯤꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯗ ꯃꯤ ꯑꯌꯥꯝꯕꯅꯁꯨ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯕꯅꯤ ꯏꯆꯦꯝꯍꯟ ꯑꯩꯁꯨ ꯌꯥꯅꯤꯡꯗꯦꯗ ꯏꯅꯥꯎ ꯅꯨꯡꯆꯪꯕꯤꯁꯦ ꯅꯨꯡꯗꯥꯡꯗꯁꯨ ꯊꯦꯡꯅ ꯆꯠꯊꯣꯛꯏꯁꯨ ꯍꯥꯏꯅꯩ ꯐꯔꯦ ꯃꯁꯥꯅ ꯐꯅꯤ ꯍꯥꯏꯔꯕꯅꯤꯅ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯗ ꯍꯦꯛ ꯍꯥꯏꯖꯔꯛꯑꯁꯅꯨ ꯂꯥꯎ ꯏꯆꯦꯝꯅ ꯇꯧꯔꯤꯕ ꯍꯛꯏꯕ ꯂꯪ ꯈꯨꯍꯛꯁꯦ ꯌꯦꯡꯁꯤꯜꯂꯨ ꯂꯥꯛꯑꯣ ꯅꯣꯏꯕꯨ ꯍꯣꯏ ꯏꯆꯦꯝꯍꯟ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ ꯅꯨꯡꯆꯪꯕꯤ ꯅꯨꯡꯗꯥꯡꯗ ꯃꯥꯅ ꯍꯦꯛ ꯁꯦꯠꯄ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯂꯗꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯈꯤ ꯍꯥꯏꯁ ꯉꯁꯤꯗꯤ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒꯦ ꯅꯨꯄꯥ ꯑꯃꯅ ꯏꯇꯥꯎ ꯉꯁꯤꯗꯤ ꯈꯔꯁꯨ ꯊꯦꯡꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯜꯂꯛꯏꯕꯁꯤ ꯃꯐꯝꯁꯤꯁꯨ ꯍꯩꯅꯕꯤ ꯃꯐꯝꯗꯨꯅꯤ ꯉꯁꯥꯏꯈꯩꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ ꯍꯧꯖꯤꯛꯇ ꯀꯤꯕꯅ ꯀꯝꯂꯥꯀꯁꯦ ꯆꯦꯡꯈꯩꯕꯒꯨꯝ ꯊꯛ ꯅꯤꯛꯂꯦꯗ ꯏꯇꯥꯎ ꯅꯪꯁꯨ ꯅꯨꯄꯥ ꯃꯥꯟꯖꯈꯤꯗ꯭ꯔꯦꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯄꯥꯅꯕꯨ ꯀꯅꯥ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯂꯥꯛꯎꯁꯦ ꯑꯩ ꯃꯃꯥꯡ ꯊꯪꯕꯤꯒꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯍꯟꯗꯛꯇꯤ ꯈꯔ ꯍꯥꯏꯅꯔꯕꯅꯤꯀꯣ ꯅꯪꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯊꯣꯛꯑꯦꯅ ꯍꯥꯏꯅꯕꯗꯣ ꯅꯪ ꯇꯥꯗ꯭ꯔꯤꯕꯣ ꯈꯨꯟꯖꯥꯁꯤꯡ ꯂꯣꯏꯅ ꯅꯤꯡꯕꯨ ꯉꯥꯡꯅꯔꯕꯅꯤ ꯍꯦꯔꯣ ꯏꯇꯥꯎ ꯅꯥꯞꯆꯥꯗꯕ ꯀꯥꯏꯗꯒꯤ ꯕꯨꯠꯅꯣ ꯍꯧꯖꯤꯛꯄꯣ ꯊꯕꯛ ꯂꯩꯇꯕ ꯃꯤꯅ ꯄꯪꯅ ꯉꯥꯡꯅꯕ ꯑꯣꯏꯔꯤꯅꯤ ꯑꯩꯈꯣꯏꯗꯤꯅꯦ ꯎ ꯁꯨꯕꯒꯤ ꯑꯗꯨꯁꯨ ꯆꯤꯡꯗ ꯍꯜꯂꯛꯄꯗ ꯊꯦꯡꯕꯁꯦ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏꯅꯒ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯦꯜ ꯇꯥꯟꯕ ꯀꯟ ꯃꯔꯝ ꯃꯣꯛꯄꯁꯤꯗꯅꯦ ꯆꯠꯄ ꯇꯟꯅꯕ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯪꯁꯤꯅꯅꯦ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤꯕꯣ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ ꯈꯨꯟꯁꯤꯗ ꯇꯟꯗꯕ ꯁꯨꯅꯤꯡꯗꯕ ꯍꯥꯏꯔꯗꯤ ꯏꯇꯥꯎ ꯏꯕꯥꯅꯤꯅ ꯃꯀꯣꯛꯇ ꯂꯩꯔꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯏꯇꯥꯎ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯕꯨꯠꯇꯤ ꯌꯥꯝ ꯀꯤꯖꯩꯗ ꯑꯩꯗꯤ ꯑꯗꯨꯅꯤ ꯏꯕꯥꯅꯤ ꯁꯨꯔꯤꯕꯕꯨ ꯀꯩꯗꯧ ꯀꯤꯖꯗꯣꯏꯅꯣ ꯂꯥꯛꯑꯣ ꯈꯔ ꯌꯥꯡꯅ ꯆꯠꯁꯤ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯄꯨꯛꯀꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯕꯅꯤꯅꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡꯗꯨꯗ ꯀꯤꯒꯟꯕ ꯅꯨꯄꯥ ꯑꯃꯗꯨꯅ ꯌꯦꯡꯈꯠꯂꯨꯕꯗ ꯎꯁꯥ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯗꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯎꯔꯤ ꯏꯇꯥꯎ ꯌꯦꯡꯉꯨꯇꯣ ꯑꯥꯗ ꯌꯦꯡꯉꯣ ꯎꯁꯥꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯁꯦ ꯅꯪꯕꯨ ꯎꯗ꯭ꯔꯕꯣ ꯃꯤ ꯑꯩ ꯇꯣꯞꯇꯔ ꯎꯔꯤꯁꯤꯕꯣ ꯌꯦꯡꯉꯨ ꯏꯇꯥꯎ ꯑꯩ ꯉꯝꯃꯔꯣꯏ ꯏꯃꯥ ꯁꯣꯏꯗ꯭ꯔꯗꯅ ꯉꯁꯤꯗꯤ ꯅꯆꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯣ ꯂꯥꯛꯑ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯇꯧꯕ ꯍꯧꯔꯛꯂꯤ ꯍꯣꯏꯅꯦ ꯏꯇꯥꯎ ꯎꯏꯌꯦꯃꯤ ꯑꯩꯗꯤ ꯁꯨꯛꯊꯥ ꯊꯥꯖꯗꯕꯅꯤ ꯏꯇꯥꯎ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯁꯦꯡꯕ ꯁꯤꯕꯣ ꯃꯤꯔꯣ ꯂꯥꯏꯔꯣ ꯕꯨꯠꯂꯣ ꯁꯤꯕꯣ ꯑꯩꯗꯤ ꯏꯇꯥꯎ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯃꯤ ꯑꯁꯤꯗꯤ ꯕꯨꯠꯅꯤꯅꯦ ꯕꯨꯠ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯣ ꯏꯃꯥ ꯏꯇꯥꯎ ꯌꯦꯡꯉꯨꯇꯣ ꯕꯨꯠ ꯑꯁꯤ ꯃꯃꯥꯏꯁꯤ ꯎꯊꯣꯛꯂꯤ ꯌꯦꯡꯉꯨꯇꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯗ꯭ꯔꯣ ꯏꯇꯥꯎ ꯑꯁꯤꯗꯤ ꯏꯃꯥ ꯄꯣꯛꯄꯗꯤ ꯎꯗ꯭ꯔꯤꯍꯦ ꯕꯨꯠ ꯐꯖꯕꯤꯁꯤꯗꯤ ꯍꯨꯏꯁ ꯍꯥꯏꯒꯨꯝꯗꯅꯤ ꯏꯇꯥꯎ ꯐꯖꯩꯅꯦꯍꯦ ꯃꯁꯛꯁꯤ ꯌꯥꯝꯅ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯪꯂꯒ ꯌꯦꯡꯂꯨꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯃꯃꯥꯏꯁꯤ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯦꯅꯦ ꯏꯇꯥꯎ ꯀꯥꯟꯅꯗꯦ ꯃꯤꯔ ꯂꯥꯏꯔ ꯕꯨꯠꯂ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯆꯪꯂꯣꯏꯁꯤꯗ ꯇꯟꯗ꯭ꯔꯣ ꯅꯨꯄꯤ ꯃꯇꯣꯝꯇ ꯂꯝꯍꯥꯡꯁꯤꯗ ꯂꯩꯔꯝꯂꯤꯁꯦ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯕ ꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯆꯦꯟꯈ꯭ꯔꯁꯤ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯌꯦꯡꯊꯣꯛꯂꯨꯁꯤ ꯂꯥꯛꯑꯣ
ꯂꯥꯛꯎꯁꯦ ꯑꯁꯨꯝꯅ ꯅꯨꯄꯥ ꯀꯤꯒꯟꯕ ꯑꯗꯨ ꯅꯝꯗꯨꯅ ꯀꯤꯒꯟꯗꯕ ꯅꯨꯄꯥꯗꯨꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯈꯔ ꯅꯛꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ꯫ ꯏꯇꯥꯎ ꯅꯪꯕꯨ ꯍꯜꯂꯁꯦꯃꯦ ꯉꯥꯏꯈꯣꯁꯦ ꯑꯩ ꯀꯧꯒꯦ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯀꯩꯅꯣꯝꯇ ꯑꯍꯤꯡꯁꯤꯗ ꯑꯁꯨꯛ ꯊꯦꯡꯅ ꯃꯐꯝꯁꯤꯗ ꯀꯔꯤ ꯊꯕꯛꯀꯤ ꯀꯅꯥꯕꯨ ꯉꯥꯏꯕꯤꯔꯝꯂꯤꯕꯅꯣ? ꯈꯨꯝꯃꯛꯇꯦꯅꯦ ꯏꯇꯥꯎ ꯇꯥꯗ꯭ꯔꯖꯥꯠꯂꯣ? ꯀꯩꯅꯣꯝꯇ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ ꯌꯦꯡꯕꯗ ꯁꯨꯔꯨꯞ ꯊꯤꯔꯕ ꯃꯩꯅ ꯆꯥꯛꯄ ꯂꯣꯏꯍꯧꯗ꯭ꯔꯕ ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯇꯧꯕ ꯃꯃꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔ ꯏꯇꯥꯎ ꯕꯨꯠ ꯑꯣꯏꯔꯝꯅꯤꯅ ꯏꯃꯥ ꯏꯇꯥꯎ ꯑꯩ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯏꯇꯥꯎ꯫ ꯀꯤꯒꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯪꯒꯟꯗ ꯐꯟ ꯆꯣꯡꯈꯠꯂꯤ ꯀꯤꯒꯟꯗꯕ ꯅꯨꯄꯥꯗꯨ, ꯑꯗꯨꯒ ꯄꯣꯔꯒ ꯃꯀ꯭ꯔꯥꯡ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ꯫ ꯏꯃꯥ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧ ꯌꯥꯏꯁꯨꯡꯕꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯑꯆꯧꯕ ꯊꯧꯔꯝ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯅꯔꯝꯃꯤ ꯈꯨꯟꯖꯥꯁꯤꯡ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯉꯔꯥꯡꯗꯤ ꯈꯨꯜꯒꯤ ꯅꯍꯥ ꯑꯅꯤꯈꯛꯅ ꯆꯤꯡꯗꯒꯤ ꯎ ꯁꯨꯕ ꯍꯜꯂꯛꯄꯗ ꯈꯨꯟꯒꯤ ꯍꯥꯏꯅꯕ ꯃꯐꯝꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯪꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯝꯗꯦ, ꯁꯨꯔꯨꯞ ꯊꯤꯕ ꯅꯨꯄꯤ ꯕꯨꯠ ꯑꯃ ꯑꯣꯏꯔꯝꯃꯤꯕꯨ ꯍꯥꯏꯅ ꯑꯌꯨꯛꯇ ꯆꯥ ꯊꯛꯐꯝꯗ ꯋꯥꯔꯤ ꯂꯤꯅꯔꯛꯏꯅꯦ꯫ ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯥꯏꯅꯦ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯦ, ꯍꯟꯗꯛ ꯊꯥ ꯑꯃ ꯑꯅꯤꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯏ ꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯈꯤꯠꯁꯨ ꯌꯥꯝꯃꯟꯈ꯭ꯔꯦꯗ꯫ ꯑꯆꯨꯝꯕꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡ ꯃꯆꯤꯟ ꯇꯣꯡꯕꯁꯤꯡꯅꯕꯨ ꯇꯣꯉꯥ ꯁꯟꯗꯣꯛꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ꯫ ꯑꯗꯨꯅꯤꯅꯦ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯈꯪꯗꯣꯛꯄ ꯐꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯇꯧꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯅꯨꯄꯤꯁꯨ ꯃꯄꯥꯟ ꯊꯣꯛꯄ ꯀꯤꯅꯔꯕꯅꯤꯅꯦ꯫ ꯈꯨꯟꯖꯥꯁꯤꯡꯒ ꯃꯤꯐꯝ ꯑꯃ ꯇꯧꯔꯒ ꯋꯥ ꯇꯥꯟꯅꯔꯒ ꯏꯅꯤꯡꯊꯧꯗ ꯑꯃꯨꯛꯇꯪ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯍꯪꯒꯠꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯅꯤ ꯑꯍꯜꯁꯤꯡ ꯑꯃꯨꯛꯇ ꯇꯥꯟꯅꯔꯒ ꯑꯊꯨꯕꯗ ꯋꯥꯁꯤ ꯍꯥꯏꯅ ꯍꯧꯗ꯭ꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯀꯣꯅꯨꯡꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯅꯤꯡꯊꯧ ꯌꯥꯏꯁꯨꯡꯕ ꯑꯃꯗꯤ ꯂꯩꯃ ꯇꯔꯨꯛꯅ ꯀꯦꯅ ꯊꯣꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯅ ꯈꯦꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯀꯌꯥꯁꯨ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯃꯗꯤ ꯖꯒꯣꯏ ꯁꯥꯕꯤ ꯀꯌꯥꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯌꯥꯏꯁꯨꯡꯕꯅ ꯄꯥꯏ ꯃꯈꯩꯅ ꯄꯦꯜꯂꯦ ꯁꯦꯟꯗ꯭ꯔꯥ, ꯉꯁꯤꯒꯤ ꯖꯒꯣꯏꯁꯤꯃꯗꯤ ꯏꯅꯤꯡꯊꯧ ꯑꯩꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯂꯛꯂꯤꯕ ꯖꯒꯣꯏꯁꯤꯃꯗꯤ ꯏꯅꯤꯡꯊꯧꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯈꯨꯟꯒꯤ ꯂꯩꯁꯥ ꯄꯥꯈꯪ ꯀꯌꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯝꯖꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯏꯕꯣꯛ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯄꯦꯟꯅ ꯖꯒꯣꯏ ꯁꯥꯒꯅꯤꯗꯣꯅ ꯉꯥꯏꯔꯒ ꯂꯩꯅꯔꯤꯕꯅꯤꯅꯦ꯫ ꯁꯤꯗꯁꯨ ꯅꯠꯇꯦꯗꯣ ꯏꯅꯤꯡꯊꯧ, ꯃꯤꯠꯀꯤ ꯀꯨꯝꯍꯩ, ꯁꯨꯃꯥꯡ ꯀꯨꯝꯍꯩ, ꯃꯤꯇ꯭ꯔꯪꯅꯆꯤꯡꯕ ꯊꯥꯡ ꯍꯥꯏꯕꯤ ꯀꯌꯥꯁꯨ ꯂꯩꯔꯤꯗꯣ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯅꯤꯅꯦꯍꯦ, ꯑꯁꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕꯁꯤꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ꯫ ꯑꯩꯒꯤ ꯂꯩꯃ ꯇꯔꯨꯛꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯑꯁꯤꯗ ꯐꯝꯂꯤꯕꯁꯦ ꯀꯌꯥꯗꯁꯨ ꯐꯖꯔꯤꯕ, ꯑꯃꯗꯁꯨ ꯍꯦꯟꯗꯦ ꯑꯃꯗꯁꯨ ꯇꯥꯗꯦ꯫ ꯑꯗꯨꯕꯨꯅꯦ ꯁꯦꯟꯗ꯭ꯔꯥ, ꯃꯌꯥꯝꯁꯤꯗꯒꯤ ꯂꯩꯃꯇꯣꯟ ꯅꯨꯡꯖꯪꯕꯤꯁꯤꯅ ꯀꯔꯥꯏꯗꯅꯣꯃ ꯍꯦꯟꯕꯒꯨꯝ ꯂꯥꯛꯄꯒꯨꯝ ꯃꯒꯨꯟ ꯑꯃꯗꯤ ꯌꯥꯎꯔꯤꯌꯦ꯫ ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ, ꯍꯦꯛ ꯎꯕꯗ ꯏꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯄꯤꯅꯤ꯫ ꯃꯒꯨꯟꯅ ꯈꯣꯡꯗꯒꯤ ꯇꯣꯟꯐꯥꯎ ꯌꯣꯝꯃꯤꯗꯣ ꯏꯅꯤꯡꯊꯧ꯫ ꯅꯨꯡꯖꯪꯕꯤꯅ ꯏꯆꯦꯝꯍꯟ, ꯀꯨꯝꯍꯩ ꯖꯒꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯤ, ꯅꯅꯥꯎ ꯃꯅꯨꯡꯗ ꯑꯝꯇ ꯆꯪꯖꯔꯨꯈꯤꯒꯦ꯫ ꯏꯍꯦ, ꯐꯔꯦ ꯐꯔꯦ ꯆꯪꯂꯨꯔꯣ, ꯑꯗꯨꯕꯨ ꯈꯔ ꯊꯨꯅ ꯍꯦꯛ ꯊꯣꯛꯂꯛꯎ, ꯀꯨꯏꯔꯛꯂꯕꯗꯤ ꯏꯅꯤꯡꯊꯧꯅ ꯋꯥ ꯍꯥꯏꯔꯛꯀꯅꯤꯗꯣ ꯏꯅꯥꯎꯇꯣꯟ꯫ ꯍꯣꯏ ꯏꯆꯦꯝꯍꯟ꯫ ꯅꯨꯡꯖꯪꯕꯤ ꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯥꯀꯟ ꯑꯃꯗꯅ ꯈꯨꯟꯒꯤ ꯅꯍꯥ ꯈꯔ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯃꯆꯤꯗ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤ꯫ ꯌꯨꯁꯨ ꯉꯥꯎꯔꯤ, ꯃꯈꯣꯡ ꯐꯥꯎ ꯆꯨꯝꯅ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯀꯨꯝꯍꯩꯒ ꯌꯦꯡꯗꯈꯩ ꯅꯍꯥꯒꯤ ꯍꯧꯅꯕꯤ
ꯃꯈꯣꯏ ꯄꯨꯜꯂꯒ ꯂꯥꯡꯅꯤꯡꯕ ꯀꯣꯏꯅꯤꯡꯕ ꯃꯇꯝꯅꯤ꯫ ꯅꯣꯕꯥꯕꯅ ꯏꯇꯥꯎ ꯅꯣꯕꯣ ꯌꯥꯗ꯭ꯔꯦ ꯐꯖꯅ ꯉꯥꯎꯔꯦ ꯉꯁꯤꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯀꯣꯅꯨꯡꯗꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯥꯡꯊꯣꯛꯏ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯔꯦꯍꯦ ꯅꯣꯕꯣꯅ ꯏꯇꯥꯎ ꯅꯣꯕ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯀꯩꯅꯣ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯂꯥꯡꯍꯧꯗꯅ ꯍꯌꯦꯡ ꯏꯅꯨꯡ ꯂꯦꯜꯂꯀꯥꯟ ꯍꯅꯨꯔꯀꯥꯟꯗ ꯉꯥꯎ ꯌꯥꯄꯣꯟꯇꯦꯅꯦ ꯊꯛꯀꯗꯕꯅꯤ ꯌꯨꯒꯁꯦ ꯄꯦꯟꯅ ꯅꯣꯡ ꯐꯥꯗꯣꯛꯅꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯇꯤꯒꯤ ꯇꯧꯕꯗꯤ ꯅꯠꯇꯦꯗꯅ ꯃꯥꯅꯤ ꯃꯥꯅꯤ ꯏꯇꯥꯎꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯁꯤꯗꯧ ꯄꯨꯟꯁꯤꯅꯤ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒꯅꯤ ꯏꯇꯥꯎ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯊꯣꯂꯩꯗꯣ ꯖꯒꯣꯏ ꯁꯥꯕꯤꯗꯣ ꯑꯩꯒ ꯈꯪꯅꯕ ꯀꯨꯏꯔꯦꯗꯅ ꯃꯥ ꯑꯩꯅ ꯍꯥꯏꯕꯒ ꯏꯟꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯅ ꯖꯒꯣꯏ ꯁꯥꯕ ꯉꯁꯤꯗꯤ ꯌꯥꯎꯒꯅꯨ ꯀꯨꯝꯍꯩꯗ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯍꯥꯏꯕꯅꯤ ꯃꯥ ꯇꯥꯗꯦ ꯏꯇꯥꯎ ꯃꯥꯒꯤ ꯄꯥꯝꯖꯕꯗꯨꯗꯤ ꯊꯤꯡꯕꯤꯔꯨꯅꯨꯗ ꯏꯇꯥꯎ ꯁꯥꯖꯁꯅꯨ ꯖꯒꯣꯏ ꯍꯥꯏꯁꯦ ꯁꯥꯒꯗꯕꯅꯤꯅꯦ ꯔꯤꯔꯣ ꯔꯣ ꯔꯤꯔꯣ ꯔꯤꯔꯥꯒ ꯔꯤꯔꯣ ꯔꯤꯔꯣ ꯔꯣ ꯃꯈꯨꯠ ꯃꯁꯥꯒ ꯂꯩꯗꯨꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯊꯦꯛꯇꯨꯅ ꯁꯥꯕ ꯍꯧꯔꯛꯏ ꯅꯣꯕꯣꯗꯣ꯫ ꯅꯣꯕꯥꯕꯅ ꯍꯣꯏ ꯌꯥꯔꯦꯅꯦ ꯂꯥꯏ ꯍꯔꯥꯎꯕꯗꯒ ꯁꯥꯕꯗꯣ ꯌꯥꯏ ꯑꯩꯅ ꯌꯥꯝꯅ ꯀꯤꯔꯤꯁꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯅꯤꯡꯊꯧꯁꯤꯅꯦ ꯃꯤ ꯍꯟꯗꯛꯁꯨ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯇꯨꯅ ꯂꯨꯍꯣꯡꯈꯤꯕꯗꯣ ꯊꯣꯂꯩꯅꯒ ꯃꯁꯛ ꯃꯇꯧꯒ ꯐꯖꯔꯦ ꯑꯗꯩ ꯃꯥꯃꯨꯛ ꯄꯥꯝꯃꯛꯑꯗ꯭ꯔꯅ ꯄꯥꯈꯠꯂꯤꯅꯦ ꯏꯇꯥꯎ ꯐꯖꯅꯤ ꯆꯨꯖꯥꯛ ꯃꯁꯝ ꯈꯔ ꯄꯥꯟꯁꯤꯜꯂꯒ ꯁꯛꯅ ꯊꯝꯆꯦꯠ ꯑꯈꯥꯕ ꯃꯥꯟꯕꯤꯗꯨꯕꯨ ꯐꯖꯩꯌꯦꯅꯦ ꯁꯣꯟꯊꯥꯡꯅꯅ ꯁꯣꯟꯕꯅꯤ ꯇꯥꯍꯧꯗ꯭ꯔꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎ ꯊꯤ ꯍꯥꯏꯔꯤꯔꯣꯕ ꯅꯠꯇꯦꯗ ꯏꯇꯥꯎ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯅꯤꯗ ꯏꯇꯥꯎꯁꯤꯃꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯛꯇ ꯇꯥꯔ ꯃꯥꯜꯂꯦ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯌꯨꯝꯗ ꯍꯜꯂꯒꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯨꯔꯁꯤ ꯖꯒꯣꯏꯒ ꯀꯨꯝꯍꯩꯒ ꯑꯃꯠꯇ ꯌꯦꯡꯅꯤꯡꯗ꯭ꯔꯦꯗꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯆꯠꯁꯤ ꯍꯣꯏ ꯏꯇꯥꯎ ꯍꯜꯂꯁꯤ ꯄꯣꯊꯥꯔꯨꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯅꯤꯃꯛꯇꯨ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯂꯩꯔꯛ ꯆꯪꯐꯝꯗ ꯍꯧꯔꯤꯕ ꯕꯥꯜꯍꯩ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯔꯣꯜ ꯃꯔꯤ ꯈꯪꯗꯕ ꯏꯁꯩ ꯈꯔꯁꯨ ꯃꯆꯤꯟꯅ ꯉꯛꯂꯤ꯫ ꯄꯨꯛꯅꯤꯡꯁꯦ ꯇꯅꯤꯛ ꯇꯅꯤꯛꯂꯦ ꯄꯥꯏꯃꯜ ꯄꯨꯛꯅꯤꯡꯁꯦ ꯂꯩꯇꯥꯗ꯭ꯔꯦ ꯅꯣꯕꯣꯅ ꯑꯃꯨꯛ ꯑꯁ ꯀꯥꯏꯔꯦ ꯑꯩꯈꯣꯏ ꯇꯧ ꯊꯃꯣꯏ ꯀꯥꯏꯔꯦ ꯂꯥ 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 ꯇꯥꯟꯖꯥꯗꯨꯗ ꯃꯥꯜꯍꯩ ꯃꯊꯛꯇꯒꯤ ꯅꯨꯡꯖꯦꯡ ꯆꯥꯏꯁꯤꯜꯂꯛꯏ꯫ ꯑꯅꯤꯃꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯀꯅꯥꯅꯣ ꯅꯣꯕꯣꯅ ꯀꯅꯥꯅꯣ ꯅꯨꯡꯗꯥꯡꯁꯤꯗ ꯊꯕꯛ ꯂꯩꯇꯗꯧꯅ ꯅꯨꯡꯖꯦꯡꯒ ꯆꯥꯏꯔꯤꯅꯦ ꯀꯅꯥꯅꯣ ꯍꯦ ꯍꯥꯠꯇꯣꯛꯅꯁꯤꯔꯣ ꯌꯥꯝ ꯐꯥꯎꯕ꯭ꯔꯣ ꯅꯣꯕꯥꯕꯅ ꯀꯅꯥꯅꯣ ꯍꯦ ꯊꯃꯣꯏ ꯀꯥꯏꯕ ꯐꯥꯎ ꯏꯅꯤꯡꯇꯝ ꯑꯝꯇ ꯀꯥꯏꯕꯒ ꯐꯪꯍꯟꯗ꯭ꯔꯤꯁꯦ ꯅꯨꯡꯖꯦꯡꯒ ꯆꯥꯏꯔꯛꯏꯅꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩꯗ ꯃꯥꯜꯍꯩ ꯃꯊꯛꯇꯒꯤ ꯐꯟ ꯆꯣꯡꯊꯔꯛꯏ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ꯫ ꯏꯃꯥ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯗ ꯑꯅꯤꯕꯨ ꯀꯔꯤ ꯂꯝꯗ ꯈꯣꯡꯁꯥꯟꯕꯤꯔꯨꯕꯅꯣ? ꯅꯣꯕꯥꯕꯅ ꯐꯖꯩꯅꯦꯍꯦ ꯅꯤꯁꯥꯒ ꯈꯪꯍꯟꯍꯜꯂꯤꯍꯦ ꯍꯩꯁ ꯆꯤꯡꯂꯧ ꯁꯛꯇꯝꯒꯗꯤ ꯑꯩꯒꯤ ꯊꯣꯂꯩꯗꯒꯤ ꯍꯦꯜꯂꯤꯍꯦ꯫ ꯅꯣꯕꯣꯅ ꯑꯁ ꯐꯖꯩꯌꯦ ꯏꯇꯥꯎ ꯆꯤꯡꯂꯧ ꯁꯛꯇꯝꯁꯦ ꯄꯥꯝꯃꯤꯍꯦ ꯑꯩꯗꯤ ꯑꯗꯣ ꯑꯝꯇ ꯍꯪꯁꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯏꯁꯦ? ꯍꯣꯏ ꯏꯇꯥꯎ ꯑꯩ ꯍꯪꯒꯦꯁꯦ ꯅꯨꯄꯤ ꯐꯖꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯥꯜꯍꯩ ꯄꯥꯝꯕꯤ ꯑꯆꯧꯕꯁꯤꯗꯒꯤ ꯆꯣꯡꯊꯔꯛꯏꯁꯦ? ꯅꯪꯕꯨ ꯅꯀꯣꯛꯀꯗꯨ खर चकली चकली तौब्रने नोबोना नुंगचेंगा चाइरादना अखोइनी से खर फजबसिदा नंगने इराक तौरई नत्रो माने अइने अदो असोय फाउद थिनबिरमो इथंदा चटपदु किजरी नोइति अनि सुबनिना अइबो ngahakta थिनबिरमुबा तादा अनि खक नोबोना इताउ माइसे सेंबै किजबगी इबानी लाकपा थोइ कि गाइ चालो अदुनी इबानी लाकपा फन चोंथरगा थिनबियो हाइसे नुपी मतोमता गोइरे मसक सिगा फजै थिनबिरमसिरो होइदा थिनबिरमसि इबानी सुरिबु मसक फजबे अइगो थिनबिरमगेलो अदुबु नंगना थिनलो हाइबा सोमसिदि हाइनाबि मफमदुनिने लाओ लो नुपानाबु करिगि किजदोइनो
ꯑꯗꯨꯅꯦꯕ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯅꯨ ꯑꯁꯨꯝꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯂꯥꯛꯃꯤꯟꯅꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯡꯗ ꯆꯠꯍꯜꯂꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯇꯨꯡꯗ ꯁꯨꯝ ꯏꯟꯅꯔꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯜꯂꯛꯂꯕꯅꯤ ꯅꯣꯕꯣꯅ ꯏꯇꯥꯎ ꯍꯪꯉꯨꯃꯤ ꯅꯪꯕꯣ ꯅꯪꯅꯕꯨ ꯂꯧꯔꯕꯁꯨ ꯑꯩꯅꯕꯨ ꯂꯧꯔꯕꯁꯨ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯨꯗꯤ ꯈꯪꯍꯧꯕꯅ ꯐꯩꯕ ꯍꯣꯏꯅꯦ ꯍꯪꯒꯦꯁꯦ ꯅꯣꯖꯥꯒꯤ ꯀꯣꯂꯣꯏꯗꯤ ꯀꯔꯤ ꯀꯧꯕꯒꯦ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ ꯅꯣꯕꯣꯅ ꯈꯨꯝꯗꯦꯅꯦ ꯏꯇꯥꯎ ꯇꯥꯗ꯭ꯔꯖꯥꯠꯂꯣ ꯈꯔ ꯀꯟꯅ ꯍꯥꯏꯈꯣ ꯑꯣ ꯃꯥꯡꯗ ꯆꯠꯂꯤꯕꯤ ꯅꯣꯖꯥ ꯅꯪꯕꯨꯅꯦ ꯀꯣꯂꯣꯏ ꯋꯥ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯕꯨꯠ ꯅꯨꯄꯤꯗꯨ ꯃꯉꯛꯇꯪ ꯑꯣꯟꯊꯣꯔꯛꯏ ꯃꯁꯥꯗꯤ ꯃꯆꯤ ꯂꯦꯡꯗ ꯉꯁꯥꯏ ꯎꯈꯤꯕ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯩ ꯆꯥꯛꯂꯤ ꯆꯥꯛꯂꯤ ꯇꯧꯔꯕ ꯃꯥꯏ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯉꯛꯄꯅ ꯂꯣꯏꯔꯦ ꯏꯃꯥ ꯅꯣꯕꯥꯞꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯏꯇꯥꯎ ꯅꯣꯕꯣꯅ ꯏꯇꯥꯎ ꯑꯁꯤꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯅꯕ ꯕꯨꯠ ꯅꯨꯄꯤ ꯍꯥꯏꯗꯣ ꯑꯁꯤ ꯑꯣꯏꯔꯝꯅꯤ ꯏꯇꯥꯎ ꯆꯦꯜꯂꯁꯤ ꯏꯃꯥ ꯂꯣꯏꯔꯦ ꯑꯩ ꯂꯣꯏꯔꯦꯗꯅ ꯏꯃꯥ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯥꯎ ꯂꯥꯎꯗꯅ ꯆꯦꯟꯈꯤ ꯕꯨꯠ ꯅꯨꯄꯤꯗꯨꯗꯤ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤ ꯇꯥꯟꯖꯥꯗꯨꯗ ꯀꯣꯅꯨꯡꯒꯤ ꯀꯨꯝꯍꯩ ꯖꯒꯣꯏ ꯌꯦꯡꯂꯨꯕ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯁꯨ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ ꯃꯣꯏꯅ ꯍꯜꯂꯛꯄꯒ ꯇꯥꯟ ꯆꯥꯟꯅꯔꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯀꯔꯤꯅꯣꯅꯦ ꯂꯥꯎ ꯂꯥꯎꯗꯅ ꯑꯥꯗ ꯅꯨꯄꯥ ꯑꯅꯤ ꯈꯪꯅ ꯆꯦꯜꯂꯛꯏꯕ ꯑꯁꯤꯕꯣ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣꯅꯦ ꯍꯣꯏꯅꯦ ꯑꯃꯨꯛꯇ ꯀꯧꯁꯤꯜꯂꯒ ꯍꯪꯁꯤ ꯍꯥꯏ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯈꯛ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯂꯥꯎ ꯂꯥꯎꯗꯅ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯆꯦꯜꯂꯛꯏꯕꯗꯣ ꯍꯥ ꯀꯔꯤ ꯇꯧꯔꯒꯦ ꯋꯥꯅꯤ ꯅꯣꯏꯕꯨ ꯅꯍꯥ ꯑꯅꯤ ꯅꯣꯕꯥꯞꯅ ꯏꯃꯥ ꯍꯟꯗꯛꯅ ꯕꯨꯠ ꯑꯅꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯑꯣ ꯏꯃꯥ ꯅꯣꯕꯣꯅ ꯏꯇꯥꯎ ꯑꯁꯤꯗꯤ ꯕꯨꯠ ꯅꯠꯇꯦ ꯑꯩꯈꯣꯏ ꯊꯪꯅꯕ ꯌꯨꯝꯒꯤ ꯏꯅꯦꯗꯨꯅꯤ ꯏꯃꯥ ꯅꯣꯕꯥꯞꯅ ꯍꯥ ꯑꯣꯏꯔꯝꯃꯣꯏꯌꯦ ꯏꯇꯥꯎ ꯕꯨꯠ ꯑꯣꯜꯂꯛꯀꯅꯤ ꯌꯥꯝ ꯆꯪꯁꯤꯜꯂꯨꯅꯨ ꯃꯥꯅꯤꯅꯦ ꯌꯨꯝ ꯊꯪꯅꯕꯒꯤ ꯅꯅꯦ ꯑꯅꯤꯅꯦ ꯅꯣꯕꯣ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕ ꯅꯣꯏ ꯑꯅꯤꯅ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯂꯥꯎꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯆꯦꯜꯂꯛꯏꯕꯁꯦ ꯏꯅꯦ ꯏꯕꯥꯅꯤꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯇꯨ ꯂꯩꯀꯥꯏ ꯂꯩꯇꯥꯏꯅ ꯐꯝꯗ ꯍꯧꯕ ꯃꯥꯜꯍꯩ ꯄꯥꯝꯕꯤꯗꯒꯤ ꯕꯨꯠ ꯑꯃ ꯆꯣꯡꯊꯔꯛꯏꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯗ ꯆꯤꯊꯗꯨꯅ ꯄꯥꯎꯗꯝꯂꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯤꯖꯩ ꯍꯜꯂꯛꯄ ꯊꯦꯡꯅ ꯃꯝꯅ ꯇꯜꯂꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯗꯅ ꯆꯤꯡꯗ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯊꯣꯛꯄꯅꯗꯤ ꯀꯥꯟꯅꯔꯣꯏ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯥꯅꯦ ꯑꯆꯨꯝꯕꯅꯤ ꯑꯁꯨꯝꯅ ꯂꯩꯁꯟꯕꯒꯤ ꯃꯍꯨꯠꯇ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠ ꯍꯧꯕꯅ ꯆꯨꯝꯒꯅꯤꯗꯣ ꯈꯨꯟ ꯆꯥꯎꯏ ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯑꯗꯨꯅ ꯈꯪ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯒ ꯇꯥꯟꯅꯍꯟꯗꯨꯅ ꯀꯔꯤꯅꯣ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯔꯤ ꯃꯈꯣꯡ ꯐꯖꯅ ꯊꯤꯗꯣꯛꯍꯧꯕꯅ ꯌꯥꯏꯐꯒꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯅꯦ ꯏꯆꯦ ꯑꯗꯨꯗꯤ ꯊꯤꯟꯊꯕ ꯇꯧꯗꯅ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯁꯤ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯀꯣꯅꯨꯡꯗ ꯂꯩꯍꯧꯕ ꯌꯥꯎꯍꯧꯔꯤꯗꯅ ꯃꯈꯣꯏꯁꯨ ꯈꯪꯖꯁꯅꯨ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯁꯤꯁꯨ ꯄꯨꯔꯁꯤ ꯑꯗꯨꯒ ꯍꯦꯛꯇ ꯋꯥꯀꯠꯂꯨꯔꯁꯤ ꯑꯗꯨꯕꯨ ꯍꯥꯏ ꯅꯍꯥ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯂꯥꯎ ꯅꯈꯣꯏ ꯑꯅꯤꯁꯨ ꯄꯨꯟꯅ ꯆꯠꯇꯨꯅꯅꯦ ꯀꯣꯅꯨꯡꯗ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯨꯁꯤ ꯅꯈꯣꯏꯅ ꯎꯔꯛꯄ ꯊꯦꯡꯅꯔꯛꯄꯁꯤꯡꯗꯣ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯒꯗꯕꯅꯤ ꯃꯤꯔ ꯂꯥꯏꯔ ꯇꯤꯜꯂ ꯕꯨꯠ ꯄ꯭ꯔꯦꯠꯂ ꯑꯇꯥꯕꯤ ꯑꯃ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯈꯪꯗꯕ ꯌꯥꯗꯕꯅꯤ ꯍꯣꯏꯅꯦ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯑꯍꯜ ꯅꯨꯄꯤꯁꯤꯡ ꯈꯔꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯋꯥꯀꯠꯂꯔꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯊꯦꯡꯅꯔꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯗꯝꯂꯤ ꯅꯣꯕꯥꯞꯅ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯁꯤꯃꯛ ꯍꯧꯖꯤꯛꯇ ꯊꯦꯡꯅꯔꯛꯄ ꯑꯁꯦꯡꯕ ꯊꯧꯗꯣꯛꯅꯤ ꯑꯩꯈꯣꯏ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯄꯁꯦ ꯌꯥꯝꯅ ꯀꯤꯖꯔꯤ ꯏꯅꯤꯡꯊꯧ ꯅꯣꯕꯣꯅ ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ ꯑꯍꯜ ꯅꯨꯄꯤ ꯑꯃꯅꯁꯨ ꯏꯅꯤꯡꯊꯧꯅ ꯃꯤꯠꯌꯦꯡ ꯂꯨꯅ ꯑꯃꯨꯛꯇꯪ ꯆꯪꯕꯤꯗꯨꯅ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯅꯔꯅꯤ ꯅꯤꯡꯊꯧ ꯌꯥꯏꯁꯣꯡꯕꯅ ꯋꯥꯐꯝ ꯑꯁꯦ ꯑꯩꯁꯨ ꯇꯥꯕ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯡꯅ ꯁꯣꯛꯄꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯊꯧ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯈꯨꯟꯖꯥꯁꯤꯡꯗ ꯁꯣꯛꯂꯛꯇꯅꯕ ꯁꯤꯟꯒꯅꯤ
Ai senrang thorang tau ngasimak haujingmak akang ai amaiba khudingmak kauduna thopang thokse phagani ningthau nanai ai thorang na bapaujen jarage asumna akang ahi maiba maibi kaya tanaduna yengli amaiba amana iningthau masidi khara lakna lakpa thawai amana miyoi bai khoigi saktam lauduna aki akhang tauduna laknaba shanaba awa ana talaga mage harauba oiduna lei thinthaba kanade haujik mahak malhei makhumda leibagum uri haujik thinthadana khunja sing yauduna aisu yauna chache asumna ningthau yaisungba amadi khunja sing manai masen kaya ga loinana malhei pambi hauriba mafam aduda lakle uja maiba ima maibi singna haijaba mahai tauduna mafam ashida leiriba phatra bubut ase amukta tinkok laikok piudo amaibi kaya punduna magi haijaba khuchu thanglen paiba yaw magi mawongda laithon tauri laisona kanman khiduna khangba ngamdraba ngasai makai lotuna leirambadu thoglakle Bhoot Nupi aduna oh nare khangba ngamdre sakpam kairaba Bhoot Nupi do ubada uriba khudingna hangoiba kijaba yenghaidaba sakpam oirami thawai mire karigino nangna khunja sing asida kihan khangan ba tawduna leiriba nangi kari bambagino eigi pamba pumba haike nakhoine soliba laisona do lepko kari supakat kanu eigi pamba do phanglaga mafam sidagi chakhikani asumna haibadagi laison leptuna Bhoot mana kari pamba do tabiri laison hek lepkibaga ngasai makai ki hangoiba tugatjaba sakpam adu mangkhraga masak matau yamna phajabi mipum khudingmak pusum hatpa ngamlabi maithong amu onthorakli isabi nungjangbi natra karino oiriba matau asibo laima manga subina haima chemhan asidi aikhoi inauton nungjangbinida laima ani subina manine inauton bi nunjangbinida laima ahalna haima nungjangbi ngasai kum hayeng minaramlaga manungda amukta changluge hairamlaga thokibani karino manga chap manareda Bhoot Nupi aduna ningamdraba ningba thongdraba apa maina mai horabi aibung akpiyudo amadi warobigano miham pumna magna sutabiyo ayakna taibang lagda tilingai tampaki ningthau amagi nagsinaraki matam maduda mahakna aibo magi taloy singna chalhangani haiduna thajaba thamnarami aina sumabu nugsisabana wahay ado tabada yamna harauke adabu mahakna tampakna hek kumkhibaga nupi amaga luhogle haina pau tarami aduga mahak aigi nakta sunglak lakidre madugi matung aigi hakjangi phibamda ahongba laktuna angang ama aigi khoiji kadami tamlakki khungi lekaigi minok maisak khangba ngamdaduna ai isa itanta chingdondagi chungthaduna yaibi thawai take ngambi haiduna nupibo hailai hekmagum hektuna manghanbiba angambasingi mathakta laman khomninglabaso ason binu jama bokta boknabana karisu tawba ngamkhide aduna aigi thawaina lairamlenda katrine aigi pendraba kholawasibu amuktang laurongge haiduna khunna sigi ningthau nupi yamna longanba penba okpa leitaba magi taloi singda chanduna magi khunja singna khoina chaitheng kaya piduna aigi mari makhom thibiraknaba honajarakpane ningthau yaisungmana nangna karigino iralsu leitraba ikhoibu karigi nanggi aningba thongkhide haibagi awaba tahalibani hai ningthau yaisungba haibige tajo nupi lonba nupa nangna nupi kaya londuna nupi kaya bu thamoi sokhati nupi gi thamoi di leina gumbani nang nupi lolibase nangi leima singsina nungairamgani khanbra khallabadi na hak khwaidagi apangmani thongni nupi amagi apama masak phau khangdaba nangna karamda leibak miyamgi apama masak khangani masidagi makhatana nupi lonni hain hek khalakpa mikupta aibu niksingu uwa chaina pigani kawganu he amaiba amadi khunja singdo
ꯕꯨꯠ ꯅꯨꯄꯤ ꯅꯣꯡꯆꯪꯕꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯆꯔꯤ ꯑꯃꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯅꯨꯄꯤꯁꯤꯡꯕꯨ ꯍꯩꯂꯩꯒꯨꯝꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯕꯨ ꯌꯥꯅꯤꯡꯗꯗꯨꯅ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯌꯥꯏꯁꯨꯡꯕ ꯃꯍꯥꯛꯁꯨ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯖꯔꯤ꯫ ꯑꯗꯨꯅ ꯋꯥꯈꯜꯗꯁꯨ ꯈꯟꯖꯔꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯅ꯫ ꯑꯃꯥꯏꯕꯅ ꯑꯗꯨꯕꯨ ꯊꯋꯥꯏ ꯃꯤꯔꯦ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯒ ꯅꯈꯣꯏꯒ ꯇꯣꯟꯅ ꯇꯤꯟꯅꯗꯨꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯪꯁꯨ ꯂꯥꯏꯔꯝꯂꯦꯟ ꯌꯧꯅꯕ ꯊꯥꯕꯤꯅꯕ ꯊꯧꯄꯥꯡꯂꯒꯦ꯫ ꯅꯪꯒꯤ ꯊꯋꯥꯏꯅꯁꯨ ꯏꯪꯅ ꯆꯤꯛꯅ ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯇꯤꯟꯈ꯭ꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯊꯧ ꯄꯨꯝꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯅ ꯊꯥꯕꯤꯔꯣ꯫ ꯍꯟꯖꯈ꯭ꯔꯒꯦꯗꯣ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯕꯨꯁꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯁꯨꯝꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯅꯨꯡꯒꯥꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯌꯥꯏꯁꯨꯡꯕꯁꯨ ꯅꯨꯄꯤ ꯐꯖꯕ ꯎꯕꯗ ꯉꯥꯎꯗꯨꯅ ꯂꯩꯊꯣꯛꯄ ꯑꯗꯨꯗ ꯋꯥꯈꯜ ꯊꯥꯗꯔꯨꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯈꯨꯟꯒꯤ ꯅꯍꯥꯁꯤꯡꯒ ꯇꯥꯟꯅꯔꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯂꯩꯃ ꯃꯉꯥ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯈꯨꯟ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯕꯨꯛ ꯃꯔꯥ ꯇꯞꯅ ꯄꯥꯟꯈꯤ꯫